ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯉꯁꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯔꯨꯞ ꯍꯧꯒꯠꯄꯤ ꯂꯩꯁꯥꯕꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯊꯣꯠꯂꯩ ꯌꯥꯍꯧꯔꯛꯄꯒ ꯃꯥꯒꯤ ꯄꯥꯛꯁꯤ ꯑꯃꯗꯤ ꯆꯦ ꯆꯥꯡ ꯃꯌꯥꯝ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯀꯔꯤꯅꯣꯃ ꯀꯟꯅ ꯌꯦꯡꯂꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯆꯪꯂꯛꯇꯨꯅ "ꯏꯃꯥꯒꯤ ꯇꯊꯣꯠꯂꯦ, ꯅꯪꯕꯨ ꯌꯥꯍꯧꯔꯛꯄꯒ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯅꯪꯅꯦ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅ ꯀꯥꯎꯔꯦꯀꯣ ꯅꯪꯅꯦ ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪ." "ꯑꯁ ꯏꯃꯥ, ꯑꯩ ꯆꯥꯕꯒ ꯑꯃꯇ ꯆꯪꯗꯦ." "ꯀꯔꯤ? ꯆꯥꯕꯒ ꯆꯪꯗꯦꯕ? ꯅꯠꯇꯦ, ꯆꯥꯗꯕ ꯑꯗꯨꯅꯕꯨ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ? ꯆꯥꯛ ꯐꯥꯎꯕꯗꯤ ꯆꯥꯔꯤꯗꯅ ꯑꯩꯁꯨ." "ꯍꯩ, ꯇꯥꯅꯤꯡꯗꯦ ꯆꯠꯂꯨ. ꯆꯥꯛꯈꯨꯝꯗꯅꯦ ꯁꯪꯒꯣꯝꯒ ꯂꯣꯟꯗꯨꯅ ꯊꯅꯝꯂꯕꯅꯤ. ꯃꯗꯨ ꯈꯔ ꯊꯛꯆꯤꯜꯂꯨꯆꯣ. ꯏꯃꯥꯅꯦ ꯅꯪ ꯄꯥꯕꯒ ꯂꯧꯕꯨꯛ ꯀꯨꯝꯂꯨꯒꯦ. ꯅꯪꯅꯦ ꯆꯥꯛ ꯆꯔꯥ ꯑꯃꯇ ꯊꯣꯡꯉꯝꯃꯨ." "ꯀꯥꯏꯗꯦ, ꯉꯁꯤ ꯃꯔꯨꯞꯅꯤ, ꯑꯩ ꯆꯥꯛꯀ ꯊꯣꯡꯕ ꯉꯝꯃꯣꯏ. ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯍꯧꯔꯅꯤ. ꯁꯦꯜ ꯈꯣꯝꯕ ꯆꯠꯀꯗꯕꯁꯨ ꯃꯌꯥꯝ ꯑꯃꯅꯤ." "ꯍꯩꯃꯥ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯧꯕꯨꯛ ꯆꯠꯄꯁꯤ ꯇꯣꯛꯄ ꯇꯥꯔꯤꯕ꯭ꯔꯣ?" "ꯈꯪꯗꯦ ꯑꯩ, ꯌꯥꯝ ꯇꯉꯥꯏ ꯐꯗꯕ ꯑꯣꯏꯔꯒꯅꯤ ꯍꯦꯛ ꯇꯣꯛꯑꯣ." ꯑꯁꯤ ꯍꯥꯏꯔꯒ ꯇꯊꯣꯠꯂꯩ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ꯫ ꯃꯨꯈꯤ ꯃꯊꯟꯇ "ꯃꯁꯤ ꯑꯉꯥꯡꯁꯦ ꯁꯦꯂꯥꯏ ꯆꯨꯔꯤ, ꯌꯥꯔꯔꯣꯏ. ꯃꯥꯏ ꯃꯃꯤꯠꯁꯤꯗ ꯎꯔꯤꯁꯤ ꯁꯦꯜ ꯈꯛꯇꯅꯤ. ꯁꯦꯜꯗꯒꯤ ꯍꯦꯟꯕ ꯃꯥ ꯀꯔꯤꯝꯇ ꯎꯗꯦ. ꯁꯦꯜꯗ ꯑꯁꯨꯛ ꯌꯥꯝꯅ ꯆꯣꯞꯄ ꯑꯉꯥꯡꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯅꯦ." ꯃꯆꯥ ꯏꯕꯦꯝꯃ ꯇꯊꯣꯠꯂꯩ ꯑꯁꯦꯡꯕꯁꯨꯅꯤ. ꯃꯥꯒꯤ ꯃꯃꯤꯠ ꯑꯁꯤꯗ ꯎꯔꯤꯕ ꯑꯁꯤ, ꯋꯥꯈꯜ ꯑꯁꯤꯗ ꯈꯜꯂꯤꯕ ꯑꯁꯤ ꯁꯦꯜꯇꯅꯤ. ꯁꯦꯜꯗꯒꯤ ꯍꯦꯟꯕ ꯃꯥ ꯑꯇꯩ ꯀꯔꯤꯝꯇ ꯈꯜꯂꯨꯕ ꯁꯪꯗꯦ. ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯁꯦꯜ ꯄꯨꯐꯝ, ꯃꯔꯨꯞ ꯌꯥꯎꯐꯝ ꯇꯊꯣꯠꯂꯩꯅ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯤꯒꯤ ꯃꯁꯥꯒꯤ ꯄꯤꯊꯣꯔꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯄꯤꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯔꯨꯞ ꯍꯧꯒꯠꯇꯨꯅ ꯂꯥꯛꯏ꯫ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯑꯍꯜꯗꯒꯤ ꯍꯧꯗꯨꯅ ꯍꯅꯨꯕꯤ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯕꯤ ꯐꯥꯎꯕ ꯃꯉꯣꯟꯗ ꯃꯔꯨꯞ ꯌꯥꯎꯗꯕ ꯂꯩꯇꯦ꯫ ꯑꯉꯛꯄꯅꯤ ꯇꯊꯣꯠꯂꯩ ꯃꯥꯅ ꯇꯧꯔꯤꯕꯁꯤ꯫ ꯁꯥꯖꯧ ꯑꯌꯨꯛꯀꯤ ꯅꯨꯡꯁꯤꯠ ꯆꯥꯔꯗꯨꯅ ꯍꯜꯂꯛꯏ꯫ "ꯏꯁꯥꯁꯦ ꯈꯪꯌꯥꯡ ꯍꯦꯛ ꯌꯥꯡꯏ. ꯑꯁꯨꯝꯅ ꯈꯔ ꯆꯠꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ." "ꯀꯩꯗꯧ ꯍꯤꯗꯥꯛ ꯆꯥꯔꯨꯅꯤ? ꯑꯩꯅꯦ ꯅꯝꯗꯅ ꯐꯍꯟꯒꯦ ꯈꯪꯒꯅꯤ." "ꯍꯦ, ꯁꯥꯖꯧ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯂꯩꯅꯥ?" ꯁꯥꯖꯧ ꯁꯨꯃꯥꯡꯗꯨꯗ ꯃꯁꯥ ꯑꯗꯨ ꯁꯥꯖꯦꯟ ꯑꯃꯨꯛ ꯇꯧꯏ꯫ ꯁꯥꯖꯧ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯅꯅꯕ꯫ "ꯍꯥꯏ ꯃꯨꯈꯤ, ꯏꯄꯥꯒꯤ ꯇꯊꯣꯠꯂꯩ, ꯅꯈꯣꯏꯕꯨ ꯇꯥꯕ꯭ꯔꯣ? ꯏꯁꯤꯡ ꯈꯤꯇ ꯄꯨꯊꯣꯔꯛꯎꯅꯤ ꯅꯣꯏꯕꯣ." ꯁꯥꯖꯧꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗꯦ꯫ ꯁꯥꯖꯧ ꯑꯃꯨꯛꯀꯁꯨ, "ꯅꯈꯣꯏꯕꯨ ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯣ? ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦꯅꯦꯍꯦ." ꯁꯥꯖꯧ ꯀꯅꯥꯝꯇ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ "ꯑꯌꯨꯛꯁꯤꯗꯕꯨ ꯀꯗꯥꯏ ꯆꯠꯅꯈ꯭ꯔꯖꯥꯠꯅꯣꯅꯦ, ꯑꯃꯠꯇ ꯈꯨꯝꯂꯛꯇ꯭ꯔꯤꯕꯁꯤꯕꯣ?" ꯁꯥꯖꯧ ꯑꯃꯨꯛꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯋꯥꯡꯈꯠꯇꯨꯅ, "ꯍꯩ ꯃꯨꯈꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦ?" ꯃꯨꯈꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯕꯥꯔꯇꯤꯟ ꯑꯃ ꯄꯥꯏꯔꯗꯨꯅ, "ꯑꯣ ꯇꯥꯔꯦ. ꯀꯔꯤꯅꯣꯅꯦ ꯅꯣꯏꯕꯣ? ꯉꯁꯥꯏꯗꯒꯤ ꯑꯁꯨꯛ ꯌꯥꯝ ꯀꯧꯕꯁꯤꯕꯨ ꯀꯅꯥꯝꯇ ꯈꯨꯝꯗꯦ. ꯅꯆꯥꯅꯨꯄꯤꯒꯗꯨꯕꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ?" "ꯃꯥꯒꯤ ꯀꯥꯗ ꯂꯩꯍꯧꯕꯅꯤ." "ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯧꯕꯁꯤ ꯇꯥꯗ꯭ꯔꯤꯁꯤꯗꯤ?" "ꯑꯣ ꯇꯥꯔꯣꯏ. ꯉꯁꯤ ꯃꯔꯨꯞ ꯇꯥꯏ ꯍꯥꯏꯗꯨꯅꯅꯦ ꯐꯃꯨꯡ ꯑꯗꯨ ꯄꯨꯡꯆꯥꯏ ꯆꯥꯏꯕ ꯃꯈꯩ ꯀꯔꯤꯅꯣ ꯌꯥꯝ ꯇꯧꯍꯧꯕꯅꯤ꯫ ꯃꯈꯣꯏ ꯃꯄꯥꯅ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯀꯧꯔꯤꯗꯨꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ?" "ꯍꯩ, ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ ꯇꯧꯕꯅꯤꯅꯦꯍꯦ." "ꯀꯩꯁꯨ ꯅꯠꯇꯕ ꯏꯁꯤꯡ ꯈꯔ ꯊꯛꯄꯒꯤ ꯑꯣꯏꯔꯦ ꯁꯨꯃꯥꯡꯁꯤꯗ ꯎꯔꯥꯎ ꯊꯔꯥꯎꯔꯝꯃꯤꯁꯤꯗꯤ. ꯈꯨꯠ ꯄꯥꯟꯗꯕꯁꯨ ꯅꯠꯇꯦ, ꯀꯣꯛ ꯀꯜꯂꯒ ꯊꯛꯄ ꯌꯥꯏꯗꯅ." "ꯍꯩ, ꯅꯈꯣꯏ ꯑꯅꯤ ꯂꯩꯔꯒ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯏꯁꯤꯡ ꯀꯟꯗꯨꯅ ꯊꯛꯀꯅꯤ? ꯆꯠꯂꯣ, ꯏꯁꯤꯡꯗꯨ ꯈꯤꯇ ꯄꯨꯊꯣꯔꯛꯎ." ꯈꯧꯔꯤ ꯆꯔꯝꯁꯦ ꯐꯨꯟꯖꯤꯜꯂꯛꯏ꯫ ꯃꯨꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯎꯠꯇꯦ, ꯈꯨꯝꯂꯨꯕꯁꯨ ꯇꯧꯗꯦ꯫ ꯃꯨꯈꯤ ꯃꯊꯟꯇ "ꯃꯆꯥꯅꯨꯄꯤꯁꯨ ꯉꯥꯏ, ꯃꯄꯥꯁꯨ ꯉꯥꯏ, ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯃꯁꯥꯅ ꯇꯧꯕ ꯉꯝꯗꯦ. ꯑꯩꯒ ꯂꯩꯔꯝꯗ꯭ꯔꯕꯗꯤꯅꯦ ꯅꯍꯥꯟꯅ ꯀꯪꯗꯨꯅ ꯁꯤꯒꯅꯤ. ꯑꯁꯨꯛ ꯌꯥꯝꯅ ꯃꯇꯟ ꯇꯟꯕ ꯃꯄꯥ ꯃꯆꯥ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦꯕ." ꯃꯨꯈꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄꯨꯔꯛꯏ꯫ ꯁꯥꯖꯧ ꯏꯁꯤꯡ ꯑꯗꯨ ꯈꯧꯕꯨꯝ ꯊꯟꯅ ꯊꯛꯇꯨꯅ, "ꯏꯁ, ꯍꯥꯎꯈ꯭ꯔꯦ. ꯏꯁꯤꯡꯅ ꯃꯍꯦꯜꯂꯦ ꯍꯥꯎꯔꯤꯕ. ꯑꯁꯨꯝꯅ ꯑꯌꯨꯛꯁꯤ ꯌꯥꯝꯅ ꯏꯁꯤꯡ ꯊꯛꯎ ꯍꯥꯏꯔꯤꯕꯅꯤ. ꯉꯝꯖꯔꯕꯗꯤ ꯈꯤꯇꯪ ꯁꯥꯍꯜꯂꯒ ꯊꯛꯄꯅ ꯐꯩ. ꯑꯁꯨꯝꯅ ꯊꯛꯂꯕꯗꯤ ꯂꯩꯅꯥ ꯇꯤꯟꯅꯥꯒ ꯑꯃꯠꯇ ꯆꯪꯗꯦ ꯍꯥꯏꯅꯔꯤꯕꯅꯤ." ꯃꯨꯈꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯅꯤꯡꯗꯦ꯫ ꯃꯔꯛ ꯊꯠꯇꯨꯅ, "ꯂꯧ ꯆꯠꯄ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯃꯄꯥ ꯑꯣꯏꯅ ꯆꯠꯄꯤꯔꯨꯔꯣ. ꯑꯩꯗꯤ ꯌꯥꯔꯣꯏꯗꯧꯔꯤ." "ꯑꯦ, ꯀꯔꯤꯒꯤ ꯅꯪꯗꯤ? ꯀꯩꯗꯧꯔꯕ? ꯅꯆꯥꯅꯨꯄꯤꯁꯤ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃ ꯐꯥꯎꯕ ꯊꯣꯡꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗꯦ. ꯃꯔꯨꯞ ꯂꯩꯁꯦꯜ ꯈꯨꯝꯕ ꯆꯠꯀꯅꯤ ꯍꯥꯏꯅꯅꯦ ꯅꯨꯡꯁꯥ ꯃꯔꯛꯇꯅꯦ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯒ ꯀꯥꯔꯛꯑꯒ ꯆꯥꯛ ꯊꯣꯡꯕ ꯀꯥꯏꯗꯨꯗꯤ ꯉꯝꯃꯔꯣꯏ."
ꯑꯗꯨ ꯑꯣꯏꯔꯒ ꯇꯣꯛꯑꯦꯗꯅ ꯆꯠꯇ꯭ꯔꯦꯗꯅ ꯑꯃꯁꯨ ꯉꯝꯃꯣꯏ ꯍꯥꯏꯔꯕꯅꯤꯅ ꯍꯩꯃꯥ ꯑꯩ ꯌꯥꯎꯗ꯭ꯔꯁꯨ ꯃꯈꯣꯏ ꯃꯄꯥ ꯆꯠꯄꯗꯤ ꯀꯩꯗꯧꯔꯕ ꯍꯣ ꯏꯕꯦꯝꯃ ꯑꯩꯁꯦ ꯅꯪꯅꯒ ꯏꯅꯥꯛꯇ ꯈ꯭ꯋꯥꯡꯆꯦꯠ ꯑꯃ ꯌꯦꯠ ꯀꯣꯛꯇ ꯀꯣꯌꯦꯠ ꯑꯃꯒ ꯌꯦꯠꯇꯅ ꯂꯩꯈꯣꯝ ꯏꯇꯩ ꯇꯩꯈꯩ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯪꯅ ꯍꯨꯃꯥꯡꯒ ꯖꯤ ꯇꯥꯕ ꯃꯈꯩ ꯊꯕꯛ ꯁꯨꯕꯗꯣ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯌꯦꯡꯖꯅꯤꯡ ꯇꯧꯕꯅꯤꯅꯦ ꯑꯦ ꯑꯩꯅ ꯐꯅꯦꯛꯀꯥꯁꯦ ꯀꯧꯔꯞ ꯁꯦꯠꯇꯨꯅ ꯃꯈꯣꯏ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯅꯩꯕ ꯃꯈꯩ ꯂꯩꯕꯗꯨꯅꯤꯅꯦ ꯃꯥꯅꯤ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯕ ꯈꯜꯂꯤꯕꯅꯤ ꯃꯇꯝ ꯑꯃꯗꯁꯨ ꯑꯩꯒꯤ ꯁꯥꯃꯨ ꯃꯥꯗꯨꯅ ꯏꯅꯥꯛꯇ ꯂꯩꯗꯨꯅ ꯂꯧꯔꯥꯡꯒ ꯁꯨꯃꯤꯟꯅꯒꯦ ꯍꯥꯏꯗꯅ ꯃꯨꯈꯤ ꯀꯔꯦꯝꯅꯔꯛꯄ ꯑꯗꯨꯗ ꯁꯥꯎꯅꯤꯡꯗꯨꯅ ꯇꯥꯖꯅꯤꯡꯗꯦꯗ ꯃꯤꯒꯤꯅ ꯑꯩꯒꯤ ꯅꯨꯄꯤꯗꯨꯕꯨ ꯑꯔꯩꯕ ꯃꯈꯩ ꯀꯦꯍꯟꯗꯨꯅ ꯒꯥꯔꯤ ꯃꯅꯤꯡꯗ ꯍꯥꯞꯇꯨꯅ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯀꯩꯊꯦꯜꯗ ꯑꯅꯧ ꯑꯄꯦꯠ ꯂꯩꯕ ꯄꯨꯅꯩ ꯍꯥꯏ ꯑꯗꯨꯒ ꯅꯪꯅ ꯀꯔꯤ ꯑꯩꯕꯨ ꯂꯧꯕꯨꯛꯇ ꯄꯨꯗꯨꯅ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯀꯥꯏꯅ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯂꯩꯕꯗꯒꯤ ꯄꯨꯡꯃꯥꯡ ꯃꯥꯡꯉꯕ ꯑꯣ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯂꯩꯕꯗꯨꯅ ꯃꯥꯡꯂꯕ ꯍꯣꯏ ꯃꯥꯡꯉꯕꯅꯤ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯂꯩꯗꯨꯅ ꯄꯨꯡꯃꯥꯡ ꯃꯥꯡꯉꯕꯅꯤ ꯈꯪꯉꯕ ꯐꯔꯦꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯩꯕꯗꯒꯤ ꯄꯨꯡꯃꯥꯡ ꯃꯥꯡꯂꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯗꯅꯣꯅꯦ ꯑꯩꯅ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯍꯜꯂꯤ ꯅꯪꯒꯤ ꯀꯔꯤꯅ ꯅꯤꯡꯊꯨꯡꯗꯕ ꯂꯩꯒꯦ ꯍꯥꯏꯔꯦ ꯅꯨꯄꯥ ꯑꯃꯅꯤ ꯀꯥꯏꯅ ꯍꯥꯏꯖꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯅꯠꯇꯦ ꯅꯪꯅꯕꯨ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯀꯔꯤ ꯇꯧꯕꯤꯔꯛꯈ꯭ꯔꯕꯒꯦ ꯑꯗꯨꯗꯨꯝ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ ꯀꯔꯤ ꯇꯧꯗꯕ ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯗꯨꯅ ꯂꯥꯛꯂꯤꯕ ꯑꯩꯕꯣ ꯃꯈꯣꯏ ꯃꯄꯥ ꯑꯌꯨꯛꯁꯤꯗꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯈꯠꯅꯔꯛꯄ ꯇꯥꯔꯦ ꯆꯠꯂꯣ ꯂꯧꯕꯨꯛ ꯀꯨꯝꯕꯤꯔꯨꯔꯣ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯂꯩ ꯀꯨꯝꯃꯣꯏ ꯑꯩꯗꯤꯅꯦ ꯅꯪ ꯌꯥꯎꯗꯅ ꯂꯧꯁꯨ ꯀꯨꯝꯃꯣꯏ ꯇꯁꯦꯡꯅ ꯀꯨꯝꯃꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯇꯣꯛꯑꯁꯦ ꯑꯩꯁꯨ ꯅꯪ ꯂꯣꯏꯗꯧꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯨꯈꯤ ꯕꯥꯇꯤꯟꯗꯨ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯠꯈꯤ ꯁꯥꯖꯧ ꯃꯊꯟꯇ ꯃꯥꯅ ꯉꯝꯗꯨꯅ ꯆꯠꯇꯕ ꯇꯥꯔꯕꯅꯦ ꯃꯥꯒꯤꯁꯦ ꯇꯧꯁꯤꯟꯅꯕꯗꯤ ꯅꯠꯇꯦꯀꯣ ꯇꯥꯊꯣꯠꯂꯩ ꯏꯃꯨꯡꯗꯒꯤ ꯈꯨꯗꯦꯡ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯁꯥꯖꯧ ꯃꯆꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯄꯥꯒꯤ ꯇꯥꯊꯣꯠꯂꯩ ꯐꯤ ꯁꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯣꯏ ꯄꯥꯕ ꯅꯠꯇꯦ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯕ ꯌꯥꯗꯦ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯌꯥꯗꯕ ꯅꯠꯇꯦ ꯉꯁꯤꯗꯤ ꯊꯕꯛ ꯈꯔ ꯆꯤꯟꯕ ꯑꯗꯨꯗ ꯇꯧꯕꯅꯤ ꯑꯣ ꯍꯣꯏ ꯆꯤꯜꯂꯗꯤ ꯊꯣꯡꯉꯨꯅꯨꯗ ꯏꯆꯥꯁꯤꯗꯤ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ ꯑꯗꯨ ꯏꯆꯥꯅ ꯐꯤ ꯁꯨꯕꯗꯅꯦ ꯏꯄꯥꯒꯤ ꯐꯨꯔꯤꯠ ꯑꯝꯇ ꯌꯥꯎꯊꯣꯛꯄꯤꯌꯨꯗꯅ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯍꯧꯅꯕꯤ ꯆꯅꯞ ꯈꯣꯏꯅꯞꯅꯕꯤꯁꯦ ꯑꯗꯨꯝ ꯇꯧꯔꯛꯑꯗꯧꯅꯤ ꯁꯥꯖꯧ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯄꯤ ꯍꯩ ꯌꯥꯝꯕꯁꯨ ꯅꯠꯇꯦ ꯃꯁꯤ ꯑꯃꯈꯛꯄꯨ ꯏꯄꯥꯅꯅꯦ ꯑꯃꯣꯠ ꯑꯀꯥꯏ ꯂꯤꯠꯄ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯅꯃꯥꯏ ꯈꯨꯕꯅꯤꯅꯦꯍꯦ ꯍꯌꯦꯡꯋꯥꯏ ꯄꯥꯈꯪꯅ ꯃꯁꯤ ꯂꯩꯁꯥꯕꯤꯁꯤꯒꯤ ꯃꯄꯥ ꯑꯁꯤꯗꯤ ꯃꯣꯠꯂꯤ ꯃꯆꯥ ꯑꯁꯤꯁꯨ ꯃꯣꯠꯂꯝꯒꯅꯤ ꯍꯥꯏꯔꯗꯤ ꯀꯝꯗꯧꯕ ꯑꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯆꯍꯤꯅ 30 ꯍꯦꯜꯂꯛꯑꯀꯥꯟꯁꯤꯗ ꯇꯥꯊꯣꯠꯂꯩ ꯉꯥꯡꯗꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯠꯈꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅ ꯂꯩꯀꯥꯏꯗꯒꯤ ꯅꯨꯄꯥ ꯃꯈꯩ ꯊꯣꯛꯇꯨꯅ ꯂꯝꯇꯨ ꯁꯦꯡꯕ ꯂꯥꯛꯅꯔꯤ ꯃꯔꯛꯇꯨꯗ ꯇꯣꯃꯥꯟꯁꯨ ꯌꯥꯎꯔꯤ ꯆꯥꯎꯕꯅ ꯅꯠꯇꯦ ꯅꯪꯕꯨ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯊꯕꯛꯀ ꯂꯩꯔꯗꯤ ꯈꯔ ꯁꯨꯕ ꯆꯠꯁꯦ ꯋꯥꯅꯤ ꯑꯩꯕꯨ ꯏꯃꯥꯅ ꯆꯥꯛ ꯑꯝꯇ ꯄꯤꯖꯅꯤꯡꯉꯛꯇ꯭ꯔꯦꯃꯤ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯇꯥ ꯆꯥꯎꯕꯕꯨ ꯀꯩꯗꯧꯔꯒꯦ ꯃꯆꯥꯕꯨ ꯆꯥꯛ ꯄꯤꯖꯅꯤꯡꯉꯛꯇ꯭ꯔꯦ ꯍꯥꯏꯁꯤꯕꯨ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯤꯅ ꯃꯔꯝ ꯆꯠꯂꯨꯗꯕ ꯊꯕꯛ ꯇꯧꯅꯨ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯑꯗꯨꯅꯗꯤ ꯄꯤꯖꯅꯤꯡꯗꯕ ꯇꯥꯕ ꯑꯗꯨꯏ ꯅꯠꯇꯦ ꯅꯣꯏꯁꯨ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯑꯣ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯅꯥꯕꯗ ꯇꯥꯊꯣꯠꯂꯩꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯔꯨꯕ ꯃꯥꯜꯂꯦ ꯃꯥꯒꯤ ꯁꯦꯟꯗꯣꯏ ꯇꯧꯍꯟꯕꯗ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯄꯦꯔꯦ ꯊꯣꯛꯑꯦ ꯇꯣꯃꯥꯟ ꯇꯥꯊꯣꯠꯂꯩ ꯄꯜꯂꯛꯄ ꯑꯗꯨꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯇꯥꯗ ꯇꯥꯊꯣꯠꯂꯩꯁꯤꯕꯨ ꯃꯔꯨꯞꯇ ꯍꯧꯒꯠꯄꯗ ꯅꯠꯇꯅ ꯁꯦꯟꯗꯣꯏꯁꯨ ꯆꯥꯕ꯭ꯔꯣ ꯅꯪ ꯈꯪꯗ꯭ꯔꯤꯕꯣ ꯍꯥꯏꯁꯦ ꯑꯩꯗꯤ ꯈꯪꯗꯦꯅ ꯃꯔꯨꯞ ꯍꯧꯋꯦ ꯍꯥꯏꯕꯗꯅꯤ ꯑꯩꯅ ꯈꯪꯕ ꯃꯨꯊꯤꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯏꯕꯨꯡꯉꯣꯒꯗ ꯃꯔꯨꯞ ꯍꯧꯔꯕꯗꯤ ꯁꯦꯟꯗꯣꯏꯁꯨ ꯑꯗꯨꯝ ꯆꯥꯔꯝꯃꯗꯕꯅꯤ ꯈꯪꯉꯨ ꯏꯕꯣ ꯆꯍꯤꯗꯤ ꯐꯅ ꯌꯥꯝ ꯂꯥꯏ ꯃꯄꯪꯉꯤꯍꯦ ꯊꯤꯕꯨ ꯆꯥꯕ꯭ꯔꯥ ꯀꯩꯅꯣ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣꯍꯦ ꯃꯥꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯅ ꯊꯤꯒꯠꯂꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯆꯥꯎꯕ ꯅꯧꯐꯦꯠ ꯇꯧꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯄꯤꯛꯇꯛꯅ ꯍꯩ ꯑꯄꯪ ꯈꯔ ꯊꯤꯒꯠꯂꯨꯅꯦ
ꯃꯈꯣꯏꯒꯨꯝꯕꯤꯁꯤꯅꯦ ꯂꯩꯁꯥꯕꯤ ꯁꯥꯃꯨ ꯂꯣꯏꯕꯤ ꯍꯥꯏꯔꯤꯕꯗꯣ ꯅꯣꯏ ꯄꯪꯒꯅꯨꯀꯣ ꯃꯨꯊꯤ ꯅꯣꯛꯇꯨꯅ ꯇꯥꯗꯅ ꯌꯥꯝ ꯊꯤꯒꯠꯂꯝꯃꯤꯁꯤꯕꯨ ꯇꯊꯣꯠꯂꯩꯒ ꯑꯃꯗꯨꯒ ꯆꯨꯝꯅ ꯍꯥꯏꯕꯅꯤꯀꯣ ꯅꯠꯇꯦꯗ ꯑꯩꯁꯨ ꯄꯥꯈꯪ ꯑꯃꯅꯤ ꯁꯥꯗꯅ ꯂꯥꯏꯕꯛ ꯌꯦꯡꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕ ꯑꯗꯨꯁꯨ ꯌꯥꯗ꯭ꯔꯦ ꯇꯣꯃꯥꯟ ꯏꯄꯪ ꯄꯪꯅ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯅꯣ ꯇꯥꯗ ꯂꯩ ꯀꯣꯟꯅ ꯍꯥꯏꯒꯦ ꯑꯗꯨꯕꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯇꯊꯣꯠꯂꯩꯕꯨ ꯂꯧꯕ ꯉꯝꯕ ꯑꯃꯗꯤ ꯌꯥꯎꯍꯜꯂꯨꯀꯣ ꯄꯥꯝꯃꯨꯏ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯤꯅ ꯂꯧꯈꯤꯒꯗꯕ ꯑꯩꯈꯣꯏꯅ ꯂꯧꯍꯧꯔꯁꯤ ꯇꯣꯃꯥꯟ ꯇꯟꯅ ꯑꯩꯗꯤ ꯉꯝꯖꯔꯣꯏ ꯃꯆꯤꯟ ꯈꯨꯀꯜ ꯂꯥꯀꯟꯁꯤꯒ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯏꯕꯗꯅꯦ ꯃꯔꯨꯞꯀꯤ ꯁꯦꯜꯒ ꯅꯣꯡꯃ ꯐꯥꯅ ꯍꯨꯜꯂꯨꯗꯕ ꯌꯥꯗꯦ ꯍꯥꯏ ꯖꯨꯔꯤꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯁꯦꯠꯇꯅ ꯃꯨꯟꯗꯅ ꯂꯧꯈꯤ ꯍꯥꯏ ꯑꯩꯗꯤ ꯄꯥꯝꯖꯗꯦꯀꯣ ꯃꯆꯤꯟ ꯀꯟꯕ ꯅꯨꯄꯤꯗꯤ ꯍꯦ ꯑꯄꯪ ꯒꯙꯥ ꯅꯪꯅ ꯄꯪꯕꯁꯤ ꯄꯪꯉꯤꯗꯀꯣ ꯃꯈꯣꯏꯒꯨꯝꯕꯁꯤꯅꯤꯅꯦ ꯅꯨꯄꯤ ꯑꯁꯦꯡꯕ ꯅꯨꯄꯤ ꯍꯥꯏꯔꯤꯕꯗꯣ ꯌꯦꯡꯉꯨ ꯃꯊꯧꯅꯥꯗ ꯃꯇꯤꯛꯇ ꯃꯒꯨꯜꯗ ꯁꯛꯇ ꯆꯨꯗ ꯀꯔꯤ ꯋꯥꯠꯂꯤ ꯃꯈꯣꯏ ꯂꯧꯕ ꯅꯨꯄꯥ ꯑꯁꯤꯗꯤꯅꯦ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯤꯅꯦ ꯃꯆꯤꯟꯁꯤꯗꯤ ꯍꯌꯦꯡꯋꯥꯏ ꯁꯥꯎꯅꯔꯛꯄꯗ ꯂꯦꯞꯄꯨ ꯍꯥꯏꯕꯒ ꯌꯥꯗꯧ ꯃꯥꯟꯗꯦꯗ ꯑꯩꯗꯤ ꯀꯤ ꯆꯤꯟꯒꯤ ꯋꯥꯕꯨ ꯀꯩꯅꯣ ꯋꯥꯔꯒ ꯃꯥꯏ ꯇꯣꯛꯆꯈꯤꯅꯤ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤꯀꯣ ꯃꯁꯛꯁꯨ ꯐꯅ ꯐꯖꯩ ꯅꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗꯤꯀꯣ ꯇꯣꯃꯥꯟ ꯃꯊꯟꯇ ꯐꯖꯩ ꯎꯔꯣꯛ ꯈꯣꯡꯁꯥꯡꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯁꯤꯔꯤ ꯌꯥꯡꯒꯪꯅꯗꯅ ꯇꯁꯦꯡꯅꯃꯛꯁꯨꯅꯤ ꯇꯊꯣꯠꯂꯩ ꯀꯨꯆꯨꯒꯤ ꯋꯥꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯃꯁꯥꯒꯤ ꯐꯖꯔꯤꯕ ꯃꯊꯛ ꯑꯗꯨꯗ ꯆꯥꯕ ꯊꯛꯄ ꯖꯣꯇꯣꯟꯒ ꯇꯧꯖꯕꯒꯤ ꯐꯖꯕꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯈꯤꯇꯪ ꯆꯛꯋꯥꯡ ꯋꯥꯡꯂꯒ ꯃꯇꯣꯡ ꯏꯌꯥꯎ ꯌꯥꯎꯗꯦ ꯃꯁꯤꯇꯅꯤ ꯃꯌꯥꯝ ꯑꯗꯨ ꯇꯊꯣꯠꯂꯩꯒꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯋꯥꯕ ꯄꯣꯊꯥꯅꯩ ꯇꯥꯂꯛ ꯑꯗꯨꯗ ꯇꯊꯣꯠꯂꯩ ꯐꯤ ꯈꯨꯗꯦꯡ ꯑꯃꯒ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯨꯊꯤꯅ ꯑꯥꯏ ꯂꯥꯛꯏꯅꯦꯍꯦ ꯑꯆꯪꯕ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯆꯨꯝꯕꯖꯥꯠꯅꯤ ꯆꯥꯎꯕꯅ ꯇꯣꯃꯥꯜꯗ ꯇꯣꯃꯥꯜ ꯂꯥꯛꯑꯦꯍꯦ ꯑꯩꯅ ꯍꯥꯏꯖꯤꯟꯅꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯁꯛꯁꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯨꯇꯣ ꯇꯣꯃꯥꯟ ꯇꯟꯗꯨꯅ ꯌꯦꯡꯂꯨꯗꯦ ꯃꯨꯊꯤꯅ ꯑꯃꯨꯛꯀꯁꯨ ꯍꯣꯏꯅꯦ ꯑꯩꯗꯤ ꯅꯍꯥꯟꯃꯈꯩ ꯈꯪꯗꯦ ꯏꯆꯦ ꯇꯊꯣꯠꯂꯩꯁꯤꯗꯤ ꯐꯖꯩꯅꯦ ꯑꯗꯨꯝ ꯌꯥꯏꯅꯦ ꯃꯁꯦ ꯑꯩꯒ ꯆꯍꯤꯒ ꯃꯥꯟꯅꯕ ꯑꯣꯏꯔꯝꯂꯕꯗꯤꯀꯣ ꯈꯪꯒꯗꯕꯅꯤ ꯆꯥꯎꯕ ꯃꯨꯊꯤꯒꯤ ꯂꯨꯈꯝ ꯑꯗꯨꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯏ ꯑꯗꯨꯒ ꯍꯣꯏ ꯑꯉꯥꯡꯅꯅꯦ ꯊꯛꯀꯥꯒꯤ ꯈꯟꯒꯅꯨ ꯈꯪꯉꯕ ꯑꯁꯤꯗꯤ ꯅꯆꯦ ꯈꯪꯉꯕ ꯑꯩꯈꯣꯏꯁꯨ ꯈꯔ ꯂꯤꯈꯤꯕꯁꯤꯗ ꯊꯥꯛꯁꯦ ꯀꯨꯝꯊꯔꯛꯇ꯭ꯔꯤꯕꯁꯤ ꯎꯔꯦꯗꯅ ꯃꯥꯗꯤꯅꯦ ꯇꯣꯃꯥꯜ ꯈꯣꯏꯒ ꯆꯥꯟꯅꯒꯗꯕ ꯍꯦꯔꯥ ꯇꯥ ꯆꯥꯎꯕ ꯅꯨꯡꯁꯤꯕꯗ ꯑꯉꯥꯡ ꯑꯍꯜ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇꯦ ꯈꯤꯇꯪ ꯍꯦꯟꯈ꯭ꯔꯒ ꯋꯥꯠꯃꯜꯂꯦ ꯍꯥꯏꯕ ꯋꯥꯠꯂꯒꯅ ꯑꯍꯜꯅꯤ ꯍꯥꯏꯕ ꯈꯪꯗꯦꯗ ꯑꯩꯈꯣꯏꯗꯤ ꯇꯣꯃꯥꯟ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯅꯤꯡꯉꯛꯇ꯭ꯔꯗꯨꯅ ꯑꯩꯗꯤ ꯅꯍꯥꯟꯃꯈꯩ ꯈꯪꯗꯦ ꯅꯈꯣꯏ ꯑꯅꯤꯗꯤ ꯅꯨꯄꯤꯗꯤ ꯌꯥꯝꯅ ꯆꯣꯞꯄꯒ ꯂꯩꯔꯝꯃꯤꯖꯥꯠꯅꯤꯅ ꯌꯥꯝꯅ ꯍꯩꯅꯗꯦꯀꯣ ꯅꯨꯄꯤꯅꯦꯅ ꯃꯁꯛ ꯈꯔ ꯐꯖꯕ ꯑꯣꯏꯗꯤ ꯐꯩ ꯇꯣꯃꯥꯜ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯄꯨꯜꯂꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇꯒꯤ ꯆꯥꯎꯕꯅ ꯑꯍꯜ ꯏꯑꯣꯏ ꯑꯣꯏꯔꯦ ꯑꯉꯥꯡꯅ ꯃꯨꯊꯤꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯄꯥꯡ ꯑꯗꯨꯝ ꯑꯣꯏꯈꯤꯕ ꯑꯗꯨꯅ ꯆꯥꯎꯔꯕꯁꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯇꯤꯟꯅꯔꯤ ꯂꯣꯏꯅꯔꯤ ꯇꯊꯣꯠꯂꯩ ꯁꯨꯝ ꯂꯥꯛꯄ ꯑꯗꯨꯅ ꯑꯅꯤꯗꯨꯒꯤ ꯃꯄꯥ ꯌꯧꯔꯛ ꯆꯥꯎꯕꯅ ꯍꯥꯟꯅ ꯍꯦꯛꯇ ꯇꯊꯣꯠꯂꯩ ꯐꯤ ꯁꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯧꯇꯥ ꯆꯥꯎꯕ ꯏꯆꯟꯒꯤ ꯃꯔꯝ ꯈꯨꯃꯣꯛꯁꯤꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦꯍꯦ ꯇꯊꯣꯠꯂꯩ ꯅꯣꯛꯇꯨꯅ ꯇꯥ ꯆꯥꯎꯕꯁꯨ ꯑꯩꯈꯣꯏꯒꯨꯝꯕ ꯅꯨꯄꯤ ꯊꯤꯌꯣ ꯍꯌꯦꯡꯋꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯃꯨꯊꯤꯅ ꯑꯣꯏꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯏꯆꯦ ꯇꯊꯣꯠꯂꯩ ꯑꯣꯏꯅ ꯑꯗꯨꯝ ꯃꯍꯣꯠꯅꯕꯤꯕꯗꯤ ꯀꯩꯗꯧꯏ ꯃꯨꯊꯤꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯇꯊꯣꯠꯂꯩ ꯄꯤꯡ ꯂꯥꯎꯏ ꯃꯍꯧꯁꯥꯅ ꯁꯥꯎꯒꯟꯕ ꯃꯤꯗꯥꯒ ꯑꯣꯏꯔꯦ ꯎꯁꯤꯠꯇꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯇꯊꯣꯠꯂꯩ ꯁꯥꯎꯅ ꯍꯦ ꯃꯨꯊꯤ ꯍꯥꯏꯕ ꯃꯨꯔꯦꯡ ꯅꯪ ꯍꯥꯏꯗꯣ ꯀꯅꯥꯗꯅꯣ ꯅꯪꯅꯦ ꯅꯪ ꯃꯆꯣꯛ ꯃꯄꯥꯛ ꯑꯃ ꯏꯅꯥꯏ ꯅꯥꯏꯗꯕꯒꯨꯝ ꯇꯧꯏ ꯑꯩꯁꯦ ꯅꯨꯄꯥ ꯅꯍꯥꯒ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ ꯈꯪꯉꯕ ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯅꯪ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯅ ꯅꯠꯇꯦ ꯅꯪꯅ ꯑꯃꯅ ꯉꯥꯡꯉꯤ ꯌꯥꯎ ꯑꯃꯅ ꯉꯥꯡꯉꯤ ꯌꯥꯎ ꯅꯪ ꯅꯣꯡꯃꯅꯦ ꯅꯅꯥꯗꯣ ꯇꯠꯄ ꯃꯈꯩ ꯂꯩꯊꯠꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯇꯊꯣꯠꯂꯩ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯃꯈꯣꯏꯗꯒꯤ ꯆꯍꯤ ꯈꯔ ꯇꯥꯕ ꯃꯤꯑꯣꯏꯗ ꯍꯦꯟꯅ ꯑꯍꯟ ꯁꯥꯖꯟꯕ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯒꯤꯗꯤ ꯃꯆꯠꯅꯤ ꯑꯅꯤꯁꯤ ꯊꯣꯏꯅ ꯌꯥꯝꯅ ꯈꯦꯠꯅꯔꯨꯕ ꯅꯠꯇꯦ ꯃꯤꯡꯒꯧ ꯌꯥꯗ꯭ꯔꯗꯨꯅ ꯑꯗꯨ ꯀꯧꯕꯅꯤ ꯇꯣꯃꯥꯜ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯤꯛ ꯅꯣꯛꯏ ꯃꯊꯟꯇ ꯀꯂꯛꯐꯤꯠ ꯑꯉꯥꯎꯕꯤꯁꯤꯗ ꯂꯛꯅꯅꯤ ꯍꯥꯏꯗꯨꯅ ꯂꯛꯅꯔꯤꯁꯤꯕꯨ ꯃꯨꯊꯤ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯄꯤꯛꯇꯛꯅ ꯏꯁꯤꯁ ꯑꯍꯟꯒ ꯁꯥꯗꯅ ꯍꯧꯖꯤꯛꯅ ꯊꯣꯛ ꯂꯧꯁꯤꯜꯂꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯕꯨꯡ ꯇꯥꯗ ꯍꯥꯏꯅ ꯇꯧꯅꯤꯗꯣ ꯇꯊꯣꯠꯂꯩ ꯃꯨꯊꯤꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯁꯨ ꯋꯥ ꯉꯥꯡꯉꯤ ꯍꯥꯏꯕ ꯐꯥꯎꯗꯤ ꯈꯪꯉꯤ ꯍꯦ ꯀꯩꯅꯣ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯣ ꯀꯩ ꯍꯥꯏꯅꯣ
ꯀꯩꯁꯨ ꯍꯥꯏꯗꯦ ꯏꯆꯦ ꯇꯊꯣꯠꯂꯦ ꯅꯪꯅꯦ ꯅꯪ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯀꯣ ꯑꯉꯥꯡꯅ ꯅꯥꯍꯨꯝ ꯁꯥꯒꯗꯕ ꯊꯕꯛ ꯇꯧꯒꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯅꯃꯥꯗ ꯉꯁꯤ ꯃꯔꯨꯞ ꯇꯥꯏ ꯁꯦꯜ ꯃꯇꯝ ꯆꯥꯅ ꯍꯨꯜꯂꯛꯇꯕ ꯌꯥꯗꯦ ꯈꯔ ꯍꯥꯏ ꯅꯈꯣꯏ ꯅꯃꯥꯗꯣ ꯅꯣꯡꯃꯗ ꯃꯇꯝ ꯆꯥꯅ ꯁꯦꯜ ꯍꯨꯜꯂꯛꯅꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯑꯧ ꯍꯣꯏ ꯍꯥꯏꯒꯦ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯍꯨꯜꯂꯛꯀꯦ ꯇꯊꯣꯠꯂꯩ ꯄꯜꯂꯝꯗꯅ ꯒꯝ ꯒꯝ ꯆꯠꯈꯤ ꯃꯨꯊꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯏꯁꯤꯁ ꯃꯥꯅ ꯑꯣꯏꯅꯒ ꯄꯥꯈꯨꯟ ꯁꯤꯔꯝꯗꯨꯅ ꯆꯠꯈꯤꯋꯥꯅꯤ ꯃꯨꯊꯤ ꯏ ꯀꯥꯕꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯆꯥꯎꯕ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯇꯨꯅ ꯀꯝꯗꯧꯏ ꯃꯥꯅ ꯑꯣꯏꯅ ꯅꯩꯁꯜꯂꯝꯕ꯭ꯔꯥ ꯃꯨꯊꯤ ꯁꯥꯎꯅ ꯃꯁꯦ ꯑꯩꯅ ꯐꯥꯔꯒ ꯂꯧꯗꯣꯏꯅꯤ ꯌꯦꯡꯉꯨ ꯑꯦ ꯌꯥꯗꯦ ꯌꯥꯗꯦ ꯃꯥꯗꯤꯅꯦ ꯁꯦ ꯅꯪ ꯇꯥ ꯇꯣꯃꯥꯟꯗ ꯂꯧꯍꯟꯁꯤ ꯃꯁꯤ ꯇꯊꯣꯠꯂꯩ ꯂꯧꯔꯀꯥꯟꯗ ꯈꯪꯅꯤ ꯅꯠꯇ꯭ꯔꯗꯤꯅꯦ ꯃꯥ ꯃꯤ ꯑꯣꯏꯔꯣ ꯅꯪ ꯇꯥ ꯇꯣꯃꯥꯟ ꯑꯣꯏꯅ ꯂꯧꯍꯟꯁꯤꯀꯣ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯈꯨꯠ ꯊꯤꯡꯖꯤꯟꯒꯨꯝꯁꯤꯀꯣ ꯇꯣꯃꯥꯟ ꯃꯍꯧꯁꯥꯅ ꯋꯥꯂꯥꯟ ꯀꯌꯥ ꯉꯥꯡꯖꯗꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯤꯁꯨ ꯀꯌా ꯉꯝꯖꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯏꯪꯅ ꯆꯤꯛꯅ ꯃꯤꯉꯣꯟꯗꯁꯨ ꯂꯥꯟꯖꯗꯦ ꯃꯉꯣꯟꯗꯁꯨ ꯂꯥꯟꯕꯤꯔꯛꯀꯅꯨ ꯍꯥꯏꯅ ꯂꯩꯖꯕ ꯃꯤꯗꯥꯅꯤ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯊꯕꯛ ꯁꯨꯅꯕ ꯍꯧꯔꯛꯂꯤ ꯑꯀꯣꯏꯕ ꯑꯗꯨ ꯍꯩ ꯂꯩ ꯆꯔꯥ ꯈꯔ ꯑꯃꯁꯨ ꯊꯥꯖꯤꯟꯕ ꯂꯥꯛꯅꯔꯤ ꯆꯥꯎꯕꯅ ꯇꯣꯃꯥꯜꯗ ꯇꯣꯃꯥꯟ ꯁꯦ ꯏꯁꯤꯡ ꯈꯔ ꯁꯣꯛꯂꯧꯁꯦ ꯎ ꯆꯥꯔꯥꯁꯤꯡꯁꯦ ꯏꯁꯤꯡ ꯈꯔ ꯆꯥꯏꯕꯤꯔꯝꯃꯨ ꯇꯣꯃꯥꯟ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯇꯊꯣꯠꯂꯩꯅ ꯐꯤ ꯁꯨꯔꯤꯕꯗꯨ ꯎꯔꯛꯇꯨꯅ ꯑꯁ ꯇꯜꯂꯤꯗ ꯇꯥ ꯆꯥꯎꯕ ꯅꯪ ꯑꯣꯏꯅ ꯁꯣꯛꯎꯆꯣ ꯑꯗꯨ ꯑꯩ ꯇꯧꯔꯝꯒꯦ ꯏꯍꯦ ꯃꯁꯤꯗꯤ ꯂꯥꯏꯃ ꯇꯟꯗꯤꯍꯦ ꯆꯥꯎꯕ ꯕꯥꯔꯇꯤꯟꯗꯨ ꯄꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯆꯥꯎꯕ ꯃꯥꯁꯨ ꯎꯔꯛꯏ ꯇꯊꯣꯠꯂꯩ ꯐꯤ ꯁꯨꯔꯤ ꯍꯥꯏꯕ ꯆꯥꯎꯕ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯑꯩꯅ ꯁꯣꯛꯄ ꯌꯥꯗꯦ ꯃꯁꯤ ꯁꯣꯛꯍꯟꯅꯤ ꯈꯪꯒꯅꯤ ꯆꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯨꯅ ꯇꯣꯃꯥꯟ ꯅꯪ ꯆꯠꯂꯣꯏꯕꯣ ꯑꯩ ꯈꯣꯡꯁꯦ ꯌꯥꯝꯅ ꯅꯥꯔꯦ ꯆꯠꯂꯣ ꯆꯠꯂꯣ ꯌꯥꯝꯕꯁꯨ ꯅꯠꯇꯦ ꯈꯖꯤꯛꯈꯛꯁꯤꯕꯨ ꯀꯩꯗꯧꯒꯦ ꯃꯨꯊꯤ ꯃꯥꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯑꯅꯤꯗꯨꯅ ꯇꯧꯅꯔꯤꯕꯗꯣ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯗꯨꯅ ꯕꯥꯔꯇꯤꯟꯗꯨ ꯇꯥ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃꯈꯛ ꯁꯣꯛꯄꯒꯤꯕꯨ ꯌꯥꯝ ꯉꯥꯡꯅꯩ ꯑꯋꯣꯏꯕ ꯀꯗꯥꯏ ꯑꯩ ꯁꯣꯛꯂꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯀꯦ ꯇꯧꯏ ꯆꯥꯎꯕꯅ ꯇꯥꯞ ꯐꯥꯗꯨꯅ ꯃꯁꯤ ꯑꯉꯥꯡꯁꯦ ꯏꯌꯥꯎꯗ ꯌꯥꯎꯏ ꯑꯗꯨꯅꯅꯤ ꯅꯪ ꯉꯥꯡꯕꯤꯔꯝꯃꯤꯗꯣ ꯆꯠꯂꯣ ꯅꯊꯧ ꯇꯧꯁꯨ ꯆꯠꯂꯣ ꯃꯨꯊꯤ ꯏꯉꯛ ꯉꯛꯅ ꯃꯇꯥ ꯑꯃꯅꯤꯅꯦ ꯃꯣꯏꯁꯤꯡꯁꯤꯗꯤ ꯆꯥꯎꯕ ꯇꯣꯃꯥꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯇꯣꯃꯥꯟ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃ ꯁꯣꯛꯄꯗ ꯑꯗꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯍꯧꯅꯗꯦ ꯅꯪꯁꯦ ꯅꯨꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦ ꯑꯣꯏꯕ ꯇꯣꯃꯥꯟ ꯁꯨꯝ ꯉꯥꯡꯁꯜꯂꯛꯄꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯕꯥꯔꯇꯤꯟꯗꯨ ꯄꯨꯗꯨꯅ ꯇꯟꯅ ꯇꯟꯅ ꯂꯥꯛꯏ ꯇꯊꯣꯠꯂꯩ ꯏꯁꯧ ꯀꯟꯅ ꯂꯥꯡꯏ ꯑꯩꯈꯣꯏ ꯄꯥꯕ ꯍꯥꯏꯁꯦ ꯐꯨꯔꯤꯠꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯠꯅ ꯂꯤꯠꯄ ꯍꯧꯅꯕ꯭ꯔꯕ ꯊꯕꯛꯅ ꯊꯕꯛ ꯆꯤꯡꯈꯠꯂꯛꯑꯀꯥꯟꯁꯤꯗ ꯁꯨꯡꯂꯣꯏ ꯍꯥꯏꯕ ꯌꯥꯗꯦ ꯑꯩꯅꯅꯦ ꯐꯨꯔꯤꯠ ꯃꯆꯥꯁꯤꯃꯇꯪ ꯁꯨꯕꯗ ꯁꯔꯞ ꯀꯌꯥꯝ ꯍꯥꯞꯄꯤ ꯏꯁꯤꯡ ꯀꯌꯥꯝ ꯁꯤꯜꯂꯤ ꯁꯥꯎꯅꯤꯡꯉꯛꯇꯅꯅꯦ ꯈꯣꯡꯕꯥꯟꯁꯤꯗ ꯂꯥꯛꯇꯅ ꯍꯦꯛ ꯂꯪꯊꯣꯛꯀꯅꯤ ꯇꯊꯣꯠꯂꯩ ꯃꯄꯥꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯃꯣꯠꯃꯟꯕꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯤ ꯑꯃꯣꯠꯄ ꯑꯗꯨꯕꯨ ꯁꯨꯅꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯐꯅ ꯌꯥꯝꯅ ꯆꯪꯈ꯭ꯔꯕꯅꯤ ꯇꯊꯣꯠꯂꯩ ꯁꯥꯎꯅ ꯐꯨꯔꯤꯠ ꯑꯗꯨ ꯂꯪꯊꯣꯛꯀꯦ ꯍꯥꯏꯅ ꯊꯥꯡꯀꯠꯂꯛꯄꯗ ꯇꯣꯃꯥꯟ ꯂꯩꯔꯝꯕ ꯑꯗꯨꯗ ꯁꯛꯐꯝ ꯍꯣꯡꯉꯤ ꯑꯗꯨꯒ ꯍꯩꯃꯥ ꯇꯥ ꯇꯣꯃꯥꯟ ꯇꯣꯃꯥꯜ ꯇꯟꯅ ꯏꯕꯦꯝꯃ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯔꯣ ꯑꯧ ꯍꯣꯏ ꯍꯩ ꯆꯥꯔꯥ ꯈꯔ ꯊꯥꯕ ꯑꯗꯨꯗ ꯆꯥꯏꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯍꯩꯃꯥ ꯃꯌꯥꯝ ꯊꯕꯛ ꯁꯨꯔꯤꯁꯦ ꯊꯥꯗꯁꯨ ꯌꯥꯎꯕꯣꯏꯔꯦ ꯍꯣꯏ ꯏꯕꯦꯝꯃ ꯅꯅꯥꯏꯁꯨ ꯌꯥꯎꯖꯔꯤ ꯇꯊꯣꯠꯂꯩ ꯃꯨꯊꯤꯗ ꯉꯥꯡꯂꯝꯕ ꯈꯣꯟꯗꯥ ꯑꯗꯨ ꯍꯧꯖꯤꯛꯇꯗ ꯅꯤꯡꯁꯤꯡꯂꯛꯏ ꯇꯊꯣꯠꯂꯩ ꯃꯊꯟꯇ ꯃꯤꯠ ꯆꯠꯈ꯭ꯔꯦꯗ ꯑꯩꯅ ꯉꯁꯥꯏ ꯉꯥꯡꯉꯤꯗꯣ ꯑꯩ ꯇꯥꯔꯝ ꯇꯥꯔꯦ ꯏꯁ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯑꯩꯕꯨ ꯆꯤꯟ ꯈꯔ ꯀꯜꯂꯦ ꯈꯟꯗꯨꯅꯒ ꯂꯩꯔꯦ ꯇꯣꯃꯥꯜ ꯏꯁꯤꯡꯗ ꯁꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯏ ꯇꯊꯣꯠꯂꯩ ꯑꯃꯨꯛꯁꯨ ꯗꯥꯗꯥ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯃꯌꯥꯝ ꯃꯔꯛꯇ ꯌꯥꯎꯕꯕꯣ ꯄꯪꯀꯨꯏ ꯀꯨꯏꯕ ꯅꯠꯇꯦꯗ ꯏꯕꯦꯝꯃ ꯃꯨꯊꯤꯗ ꯅꯣꯡ ꯈꯣꯡꯂꯝꯕꯗꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗꯅꯤ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯠꯇ ꯂꯩꯁꯤ ꯂꯩꯊꯣꯟꯅ ꯉꯥꯡꯕ ꯑꯁꯦ ꯇꯥꯈꯤꯗ꯭ꯔꯕꯅꯤ ꯇꯊꯣꯠꯂꯩ ꯃꯈꯣꯜ ꯊꯣꯛꯅ ꯍꯥꯏꯐꯦꯠ ꯅꯣꯛꯇꯨꯅ ꯅꯠꯇꯦꯗ ꯃꯥꯗꯤ ꯑꯉꯥꯡꯅꯤꯗꯅ ꯑꯗꯨꯗ ꯁꯨꯝ ꯊꯛ ꯀꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯂꯝꯗꯝꯅꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯇꯧꯕꯅꯤ ꯃꯥꯅꯤ ꯃꯥꯅꯤ ꯑꯉꯥꯡꯅ ꯂꯝ ꯍꯦꯜꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯇꯣꯃꯥꯟ ꯉꯥꯡꯗꯨꯅ ꯆꯠꯈꯤ ꯇꯊꯣꯠꯂꯩ ꯃꯄꯥꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯈꯨꯗꯦꯡ ꯑꯗꯨꯗ ꯈꯪꯊꯥ ꯊꯥꯗꯩ ꯑꯗꯨꯒ ꯑꯩꯅꯕꯨ ꯇꯧꯔꯗꯤ ꯑꯗꯨꯝ ꯇꯧꯔꯗꯕꯅꯤ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ ꯇꯊꯣꯠꯂꯩ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯃꯇ ꯋꯥꯠꯇꯦ ꯁꯛꯇ ꯆꯨꯗ ꯕꯨꯙꯤꯗ ꯂꯧꯁꯤꯡꯗ ꯃꯥꯒꯤ ꯃꯒꯨꯟ ꯑꯁꯤꯅ ꯊꯪꯅꯕꯗ ꯂꯩꯕ ꯄꯥꯈꯪ ꯀꯌꯥ ꯑꯃꯁꯨꯅꯤ ꯃꯥꯕꯨ ꯂꯨꯝꯕ ꯂꯥꯛꯂꯤꯕ ꯑꯗꯨꯕꯨ ꯃꯥ ꯅꯣꯡꯃꯇ ꯍꯟꯅ ꯌꯦꯡꯂꯨꯗꯦ ꯀꯅꯥ ꯑꯃꯠꯇꯁꯨ ꯃꯥꯅ ꯈꯣꯏꯗꯥꯕ ꯂꯩꯔꯨꯗꯦ ꯁꯛ ꯆꯨꯗ ꯃꯔꯜ ꯃꯊꯨꯝꯗ ꯋꯥꯠꯇ꯭ꯔꯕ
ꯀꯌꯥ ꯑꯃꯒꯤ ꯅꯨꯡꯁꯤꯂꯥꯡꯗ ꯃꯍꯥꯛ ꯊꯨꯔꯨꯗꯦ꯫ ꯀꯅꯥꯒꯤ ꯅꯨꯡꯁꯤꯇꯦꯟꯁꯨ ꯃꯉꯣꯟꯗ ꯄꯥꯟꯗꯦ ꯀꯟꯈ꯭ꯔꯕ ꯊꯃꯣꯏꯅꯤ, ꯑꯗꯨꯕꯨ ꯀꯟꯈ꯭ꯔꯕ ꯊꯃꯣꯏ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯇꯪꯗꯤ ꯂꯣꯠꯇꯨꯅ ꯂꯥꯠꯇꯨꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯊꯝꯖꯔꯒꯦ꯫ ꯃꯤꯁꯛ ꯑꯗꯣ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯇꯣꯃꯥꯜꯕꯨꯅꯤ꯫ ꯇꯣꯃꯥꯜꯗꯗꯤ ꯃꯥꯅ ꯈꯣꯏꯗꯥꯖꯩ, ꯅꯤꯡꯖꯩ, ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯠꯇ ꯇꯣꯃꯥꯜ ꯃꯥꯅ ꯇꯥꯊꯣꯠꯂꯩꯒꯤ ꯏꯪꯕ ꯇꯞꯄ, ꯂꯩꯁꯤ ꯂꯩꯊꯣꯟꯕ ꯆꯤꯡꯂꯦꯝꯕ ꯃꯇꯧ ꯑꯃꯠꯇ ꯎꯗꯦ꯫ ꯇꯥꯊꯣꯠꯂꯩ ꯐꯅ ꯀꯟꯅ ꯎꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯖꯕꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ, ꯎꯒꯦ ꯐꯪꯗꯦ꯫ ꯉꯁꯤꯁꯨꯅꯤ ꯇꯣꯃꯥꯜ ꯂꯩ ꯍꯥꯏꯕ ꯈꯪꯗ꯭ꯔꯗꯨꯅ ꯄꯣꯔꯣꯛ ꯁꯣꯜꯂꯝꯂꯤꯕ ꯑꯗꯨꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯏꯪꯒꯤꯠ ꯑꯁꯤ ꯆꯥꯎꯕꯅ ꯈꯪꯏ, ꯃꯗꯨꯃꯛꯅ ꯃꯥꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯌꯥꯝ ꯊꯕꯛ ꯂꯣꯏꯅꯔꯛꯄꯗ ꯐꯅ ꯊꯦꯡꯈ꯭ꯔꯦ, ꯃꯨꯊꯤ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯍꯜꯂꯛꯏ꯫ ꯃꯃꯥ ꯏꯕꯦꯝꯃ ꯖꯥꯃꯤꯅꯤ ꯃꯔꯨꯞ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯄꯥ ꯆꯥꯅꯔꯦ꯫ ꯖꯥꯃꯤꯅꯤ ꯃꯆꯥꯗ, ꯀꯩꯗꯧ ꯊꯦꯡꯉꯛꯏꯅꯣ? ꯑꯩꯗꯤ ꯅꯪ ꯉꯥꯏꯕꯗ ꯊꯦꯡꯈꯤꯗꯧꯔꯦ꯫ ꯂꯣꯏꯁꯜꯂꯁꯦ ꯍꯥꯏꯗꯅ ꯑꯔꯣꯏ ꯇꯥꯟꯕꯗꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯆꯥꯛ ꯆꯥꯔꯣ, ꯑꯗꯨꯒꯅꯦ ꯁꯟꯁꯨ ꯈꯔ ꯌꯦꯡꯉꯝꯃꯨ, ꯑꯩꯅꯦ ꯃꯔꯨꯞ ꯇꯤꯟꯅꯕꯝꯗ ꯆꯠꯂꯨꯒꯦ꯫ ꯏꯃꯥ, ꯃꯔꯨꯞ ꯆꯠꯂꯤꯔꯣ? ꯃꯥꯅꯤ ꯃꯥꯅꯤ, ꯃꯔꯨꯞꯀ ꯁꯣꯏ ꯂꯥꯛꯄ ꯌꯥꯕ ꯅꯠꯇꯦꯀꯣ ꯃꯗꯨ ꯑꯉꯥꯡꯗꯣ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯑꯝꯇ ꯄꯤꯔꯨꯆꯣ꯫ ꯉꯁꯥꯏꯗꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯀꯌꯥꯗ ꯏꯀꯥꯏꯈ꯭ꯔꯦ꯫ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏꯕ? ꯏꯃꯥꯗ ꯇꯝꯃꯛꯎ꯫ ꯅꯃꯥꯗꯣ ꯃꯔꯨꯞ ꯇꯥꯏ, ꯁꯦꯜ ꯃꯇꯝ ꯆꯥꯅ ꯅꯣꯡꯃꯇ ꯍꯨꯟꯗꯦ, ꯉꯁꯤꯗꯤ ꯍꯨꯜꯂꯛꯇꯕ ꯌꯥꯔꯣꯏꯅ ꯙꯞ ꯇꯧꯔꯝꯃꯤꯅꯤ꯫ ꯑꯩꯗꯤ ꯀꯌꯥꯗ ꯏꯀꯥꯏꯖꯔꯨꯔꯦ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ꯫ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯏꯆꯦ ꯇꯥꯊꯣꯠꯂꯩꯗꯣ꯫ ꯀꯌꯥꯗ ꯇꯧꯕ ꯉꯝꯃꯤꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯃꯔꯨꯞ ꯌꯥꯎꯔꯛꯄꯁꯦ ꯅꯣꯡꯃꯇ ꯁꯣꯏꯕ ꯅꯠꯇꯦ, ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯏꯅꯀꯥꯁꯨ ꯃꯤ ꯃꯃꯥꯡꯗꯨꯗ ꯉꯥꯡꯉꯤꯕꯣꯏꯔꯦ꯫ ꯃꯥ ꯇꯧꯒꯦ ꯈꯪꯅꯤ, ꯑꯩꯅ ꯉꯁꯤꯗꯤ ꯇꯧꯒꯦꯕ꯫ ꯃꯤꯅ ꯍꯥꯏꯔꯛꯏꯗꯣ ꯏꯃꯥꯅ ꯇꯧꯔꯨꯗꯨꯅ ꯍꯥꯏꯔꯛꯏꯕꯅꯤ꯫ ꯏꯃꯥ, ꯑꯩ ꯌꯥꯝ ꯏꯀꯥꯏꯀꯣ, ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤ ꯌꯥꯎꯔꯨꯅꯨ꯫ ꯀꯗꯥꯏꯗꯒꯤ ꯍꯨꯟꯗꯕꯅꯣ, ꯅꯣꯏꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ꯫ ꯑꯩ ꯇꯧꯒꯦ, ꯃꯥ ꯈꯪꯅꯤꯕ ꯃꯥ ꯉꯁꯤꯗꯤ꯫ ꯃꯤ ꯃꯃꯥꯡ ꯑꯗꯨꯗ ꯏꯆꯥ ꯄꯥꯈꯪꯁꯤꯗ꯫ ꯖꯥꯃꯤꯅꯤ ꯃꯁꯥꯅ ꯇꯧꯖꯕ ꯑꯗꯨꯗꯤ ꯈꯟꯗꯅ ꯁꯥꯎꯗꯨꯅ ꯆꯠꯈꯤ꯫ ꯖꯥꯃꯤꯅꯤ ꯃꯥꯅ ꯌꯧꯔꯛꯄꯗ ꯃꯌꯥꯝ ꯇꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯊꯣꯠꯂꯩ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯅꯅꯕ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝ, ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯤꯕ ꯑꯗꯨꯅꯤ, ꯃꯔꯨꯞꯁꯦ ꯃꯇꯝ ꯆꯥꯅ ꯆꯥꯅ ꯂꯥꯛꯄꯤꯌꯨ꯫ ꯃꯔꯨꯞ कायदना फजना तौसे हाइरदिने मयामसु भाव खरा ताबी अइना तौजरिबा असिसु मयामगिनि मयाम पुन्ना चाखोटमिनसि हाइदुना तौजबनि ngasina ngasi oire matung tabadane matam chana chana lakpi mayamdugi maraktagi amana chumi chumi marup kaiba hairibase marup macha singisu makha yamna poli ibe mata tholaina hairibase ama amagi wanate mayam punnagini aikoi bab taminasiko jamini mana oina khikta khumlai aikoi sune matam chana chana yaurakani aduga marup kaibadi sugya yaro karigumba masigi marup asine hek kaiba thoklaba aikoi dine nangi low inkol sing ado low godoribani mangjauna na hairisini khara amasu chumi aikoi sune marup ase yamna wana hun khrajani kaiba lakpaga yaba nate tatholai matauda ping lawi mayamdugi marakta jamini ne khara kit hen tatholai khonjela du kan khatuna o mayamna hairibado adusu ai loine yagani aduga karigumba ai sune sel matam chana hulaktaba thoklabadine hulaktriba mi dugi mayum da chatuna sel aduga chana ba pot ai su phagani nahan gaidabo aina sel su yamba nate haina thoina haidabani handak amuktine sungya yaroi sel su chawrabani na maduda kanamta sakma yengnabagi wa suglai leti hairisini ko sanare mayam aduna magi thokpa sumngangna duna leirakpa aduda mayam amukta lepiko marup se launa na batawrasi hana kuire ngangna duna leiraknibase hayeng phawba ngangna rabasu loiba naireroi ibe mata thole nangna marup ki mohori haibadu thoe marup macha mayam asina haiba ngangba ase sum taduna khumduna leiradi hayeng phawba loiba naireroi aduna ne nangna lepkadaba haigadaba adu khakta hayu mado nangna sungangna chatnanaba hotnaba tabani sumngangna duna leiba haunade tathotlei sanaraina hairakpa aduda asawbudu khara nemtharai aduni ine aina pambasu yengbiyu mayam inena hairiba asumna ai marup asigi niyom hanasu haijakriba adun niyom ado adum kaidana mayamna chatpiyu ai social se marup hekloibaga mayamna hulaktaba thidana loina fajana tawgani mayamna ne aibu thajaba thambiduna aingonda marup yauriba asigi thajaba do ai sumanghanjaroi aina फना पपुमनमक सिंजागनी आना ताखिबा सेमदुना लेख्रबा नियम अदुदगी करिमता अहोंगबा लेजरोय मयामदु तुमिन लेनाख्रे नुपा अमना इबेमा वारेपसु नखै सेंगलबनिना मरुपसि ओदनबा तौरसि फना कुइरेन हे
ꯍꯣꯏ ꯇꯥꯗ ꯑꯣꯠꯂꯁꯦ ꯃꯌꯥꯝ ꯁꯤ ꯀꯅꯥꯅꯣꯝꯇ ꯁꯤꯁꯦ ꯄꯥꯏꯕꯤꯌꯨꯕ ꯃꯌꯥꯝꯗꯨ ꯃꯍꯩ ꯆꯪꯁꯤꯟꯅꯔꯛꯇꯨꯅ ꯃꯔꯨꯞ ꯑꯗꯨ ꯑꯣꯠꯄ ꯂꯣꯏꯈ꯭ꯔꯦ ꯇꯊꯣꯠꯂꯩꯃꯥꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯐꯥꯎꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯤꯅ ꯁꯦꯜ ꯍꯨꯜꯂꯛꯇꯕ ꯀꯌꯥ ꯑꯃꯁꯨ ꯃꯥꯅ ꯐꯨꯒꯠꯇꯨꯅ ꯍꯦꯛꯇ ꯆꯥꯝꯊꯣꯛꯏ ꯃꯌꯥꯝꯗꯨ ꯇꯊꯣꯠꯂꯩꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯣꯏꯅ ꯈꯪꯅꯩ ꯃꯗꯨꯃꯛꯅ ꯃꯥꯅ ꯍꯧꯔꯛꯄ ꯃꯔꯨꯞꯁꯤꯡ ꯑꯁꯤ ꯆꯤꯊꯅꯗꯦ ꯐꯅ ꯆꯩꯔꯥꯛ ꯀꯟꯖꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯃꯔꯨꯞ ꯑꯃ ꯐꯥꯎꯕ ꯁꯣꯏꯕ ꯇꯊꯣꯠꯂꯩ ꯅꯠꯇꯦ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯖꯥꯃꯤꯅꯤ ꯃꯥꯗꯤ ꯂꯩꯍꯧꯔꯤ ꯇꯊꯣꯠꯂꯩ ꯈꯪꯉꯤ ꯖꯥꯃꯤꯅꯤꯁꯤ ꯀꯔꯤꯅꯣꯃ ꯁꯣꯏꯗꯅ ꯍꯥꯏꯒꯗꯧꯔꯦ ꯍꯥꯏꯕ ꯉꯁꯤꯗ ꯅꯠꯇꯦ ꯃꯥꯅ ꯖꯥꯃꯤꯅꯤꯒ ꯂꯣꯏꯅꯔꯛꯂꯤꯕꯁꯦ ꯏꯟꯗꯣꯝꯆꯥꯒꯤ ꯁꯦꯜꯗꯤ ꯍꯨꯟꯕꯤꯗ꯭ꯔꯤꯕ ꯃꯥꯜꯂꯦ ꯍꯨꯟꯗ꯭ꯔꯤ ꯍꯨꯟꯒꯗꯧꯔꯕꯅꯤ ꯀꯔꯤꯝꯇ ꯄꯥꯈꯠꯀꯅꯨ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯈꯔꯁꯨ ꯍꯥꯏꯒꯦ ꯍꯥꯏꯅ ꯉꯥꯏꯔꯤꯕꯅꯤ ꯌꯥꯏꯌꯦ ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯅꯠꯇꯦ ꯅꯪꯅ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯌꯦ ꯑꯗꯨꯒ ꯃꯨꯊꯤꯗ ꯑꯩꯒꯤ ꯃꯔꯝꯗ ꯀꯩꯀꯩꯅꯣꯒ ꯌꯥꯝꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯀꯩꯕꯨꯅꯣ ꯏꯟꯗꯣꯝꯆꯥ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯑꯣ ꯏꯟꯗꯣꯝꯆꯥ ꯁꯦꯜ ꯍꯨꯜꯂꯛꯇꯦ ꯍꯥꯏꯕꯗꯨꯒꯤꯔꯣ ꯃꯥꯅꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯤ ꯃꯃꯥꯡꯗꯨꯗ ꯑꯉꯥꯡꯗꯣ ꯏꯀꯥꯏꯔꯝꯃꯣꯏꯗ꯭ꯔꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅꯕꯨ ꯅꯪꯒꯤ ꯃꯔꯨꯞꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯁꯦꯜ ꯍꯨꯜꯂꯛꯇꯕ ꯌꯥꯎꯈ꯭ꯔꯒꯦ ꯍꯥꯏꯕꯅꯤꯗ ꯏꯟꯗꯣꯝꯆꯥ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯣ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯍꯧꯗꯣꯛꯅꯔꯒꯨꯝꯁꯤꯗ ꯃꯌꯥꯝꯅ ꯏꯈꯪꯗ ꯈꯪꯅꯗꯨꯅ ꯂꯩꯔꯕ ꯋꯥꯐꯝꯅꯤ ꯀꯔꯤꯅꯣ ꯈꯪꯅꯗꯨꯅ ꯂꯩꯕ ꯍꯥꯏꯕꯗꯤ ꯍꯥꯏꯌꯨ ꯑꯩꯅ ꯀꯔꯝꯕ ꯃꯇꯝꯗ ꯅꯪꯒꯤ ꯁꯦꯜ ꯍꯥꯠꯄ ꯍꯨꯟꯗꯕ ꯌꯥꯎꯈ꯭ꯔꯕꯒꯦ ꯏꯟꯗꯣꯝꯆꯥ ꯌꯥꯝꯅ ꯍꯨꯟꯕ ꯁꯥꯔꯛꯀꯅꯨꯗ ꯍꯥꯟꯅꯒꯤ 500 ꯊꯥꯡꯕꯤ ꯑꯗꯨꯗ ꯅꯠꯇ꯭ꯔꯣ ꯁꯝ ꯐꯣꯏꯅꯗꯦꯗ ꯈꯥꯛꯏꯕꯗꯣ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯔꯨꯞ ꯃꯆꯥ ꯃꯌꯥꯝ ꯑꯃꯒ ꯂꯥꯛꯇꯨꯅ ꯊꯧꯅꯔꯤꯕꯗꯨꯕꯣ ꯑꯣ ꯑꯩꯅ ꯍꯛꯆꯥꯡ ꯉꯝꯗꯗꯨꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯄꯨꯊꯈꯤꯕ ꯑꯗꯨꯒꯤꯔ ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ ꯍꯛꯆꯥꯡ ꯉꯝꯗꯕ ꯍꯥꯏꯕꯗꯤ ꯊꯤ ꯐꯥꯏꯗꯕꯗꯨꯔꯣ ꯊꯤ ꯐꯥꯏꯗꯒꯦꯔꯥ ꯐꯥꯏꯗꯔꯣꯏꯔꯥ ꯉꯝꯗ꯭ꯔꯗꯤ ꯉꯝꯗ꯭ꯔꯦ ꯏꯟꯗꯣꯝꯆꯥꯅ ꯉꯝꯕ ꯀꯥꯟꯕꯨ ꯀꯔꯤ ꯌꯥꯎꯒꯦ ꯑꯃꯨꯛꯅ ꯑꯃꯨꯛ ꯀꯣꯛ ꯆꯤꯛꯄ ꯑꯣꯏꯔꯝꯅꯤ ꯑꯃꯨꯛꯅ ꯑꯃꯨꯛ ꯈꯣꯡꯌꯥ ꯁꯥꯕꯁꯨ ꯑꯣꯏꯔꯝꯒꯅꯤ ꯃꯗꯨꯕꯨ ꯑꯅꯥꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥꯕ ꯌꯥꯕ꯭ꯔꯣ ꯅꯣꯡꯃꯇꯁꯨ ꯍꯔꯥꯎ ꯍꯨꯅꯤꯡꯗꯦ ꯃꯔꯨꯞ ꯍꯦꯛ ꯐꯥꯎꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯑꯩꯗꯤꯅꯦ ꯍꯟꯗꯛꯀꯤꯁꯤꯁꯨ ꯌꯥꯎꯍꯟꯒꯨꯝꯁꯦꯅ ꯍꯥꯏꯕꯅꯤ ꯂꯩꯀꯥꯏꯅꯤ ꯁꯛ ꯃꯥꯏ ꯈꯔ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯌꯥꯎꯍꯟꯕꯤꯕꯅꯤ ꯏꯅꯝꯃ ꯆꯟꯗ꯭ꯔꯤꯒ ꯏꯟꯗꯣꯝꯆꯥꯒꯁꯦ ꯁꯤ ꯑꯣꯏꯔꯦ ꯃꯔꯨꯞ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯦ ꯀꯔꯤ ꯆꯟꯗ꯭ꯔꯤ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯑꯩꯒꯗꯤ ꯌꯥꯎꯔꯛꯀꯅꯨ ꯅꯣꯡꯃꯗꯅꯦ ꯑꯩ ꯅꯪꯒꯤ ꯁꯦꯜ ꯑꯗꯣ ꯍꯥꯠꯈꯤꯕ ꯌꯥꯎꯕ꯭ꯔꯣ ꯍꯥꯠꯄꯨꯗꯤ ꯍꯥꯠꯇꯦ ꯍꯥꯠꯄꯁꯨ ꯌꯥꯔꯣꯏ ꯇꯧꯕꯗꯕꯨ ꯃꯔꯨꯞ ꯑꯃꯒꯤ ꯁꯦꯟꯊꯥꯡꯁꯦ ꯃꯔꯨꯞ ꯑꯃ ꯌꯧꯔꯝꯗꯥꯏꯒꯨꯝꯕꯗ ꯍꯦꯛ ꯍꯨꯟꯕ ꯍꯥꯏꯕꯅꯤꯗ ꯃꯗꯨ ꯇꯧꯕꯤꯅꯣꯕ ꯃꯔꯨꯞ ꯍꯧꯗꯣꯛꯄ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯖꯔꯤꯕꯅꯤ ꯋꯥꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯅꯪꯅ ꯃꯔꯨꯞ ꯑꯃꯨꯛ ꯍꯧꯕꯗ ꯐꯪꯂꯤꯕ ꯁꯦꯜꯁꯦ ꯀꯌꯥꯅꯣ ꯂꯦꯝꯅ ꯐꯪꯂꯕꯗꯤ ꯈꯔꯁꯨ ꯋꯥꯕ ꯇꯥꯕꯅꯤ ꯃꯗꯨ ꯉꯝꯅꯤ ꯍꯥꯏꯗꯨꯅ ꯅꯪ ꯃꯔꯨꯞ ꯑꯁꯤ ꯍꯧꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯦꯔꯥ ꯏꯟꯗꯣꯝꯆꯥ ꯑꯗꯨꯒꯗꯤ ꯍꯥꯏꯔꯛꯀꯅꯨ ꯃꯔꯨꯞ ꯍꯧꯒꯠꯄꯁꯤꯕꯨ ꯊꯥꯒꯤ ꯊꯕꯛ ꯇꯧꯅ ꯑꯩꯅ ꯐꯪꯖꯔꯤꯕ ꯁꯦꯜ ꯑꯗꯨꯗꯤꯅꯦ ꯑꯩꯅ ꯋꯥꯖꯕꯒꯤ ꯐꯪꯖꯕꯅꯤ ꯏꯟꯗꯣꯝꯆꯥꯅ ꯁꯦꯜ ꯍꯨꯜꯂꯛꯇꯕꯗꯣ ꯉꯥꯏꯗꯨꯅ ꯑꯩ ꯁꯦꯜ ꯆꯥꯝꯗꯦ ꯍꯨꯜꯂꯛꯇꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯍꯨꯠꯇꯣ ꯑꯩꯅ ꯐꯨꯒꯠꯄ ꯉꯝꯅꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯁꯦꯜ ꯂꯧꯕꯅꯤ ꯁꯔꯨꯛ ꯑꯃꯗꯤ ꯀꯛꯄꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯗꯨꯗꯤ ꯈꯔ ꯋꯥꯕ ꯇꯥꯔꯦ ꯂꯦꯝꯅ ꯐꯪꯕꯗꯤ ꯀꯥꯏꯗ ꯌꯥꯔꯅꯤ ꯇꯊꯣꯠꯂꯩ ꯁꯨꯝ ꯉꯥꯡꯅꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯍꯦꯜꯂꯛꯏ ꯌꯥꯔꯦ ꯏꯟꯗꯣꯝꯆꯥ ꯉꯁꯤꯁꯦ ꯁꯦꯜꯗꯨ ꯄꯤꯔꯝꯃꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯤꯟꯗꯥ ꯄꯥꯎꯇꯥꯅꯗꯨꯅ ꯂꯩꯕ ꯑꯩ ꯄꯥꯝꯖꯗꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯦꯟꯃꯜꯂꯛꯇꯨꯅ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯕꯁꯨ ꯈꯟꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯏꯟꯗꯣꯝꯆꯥꯒꯤꯁꯦ ꯁꯦꯜ ꯍꯨꯜꯂꯣꯏꯗꯧꯒꯤ ꯈꯠꯅꯕ ꯍꯧꯕꯤꯔꯤꯕ꯭ꯔꯣ ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤꯍꯦ ꯐꯔꯦ ꯑꯩꯅꯦ ꯁꯦꯜꯁꯦ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯅꯪꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗꯤꯅꯦ ꯑꯩꯁꯨ ꯄꯤꯅꯤꯡꯉꯛꯇ꯭ꯔꯦ ꯄꯤꯔꯣꯏ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯖꯔꯛꯑꯣ ꯇꯊꯣꯠꯂꯩ ꯄꯥꯈꯠꯂꯛꯏ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯖꯥꯃꯤꯅꯤ ꯈꯔꯒ ꯉꯥꯡꯅꯕ ꯋꯥꯗꯨꯅꯒ ꯂꯩꯔꯦ ꯑꯁ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯋꯣꯏ ꯇꯥꯈꯩ ꯁꯦꯜꯒ ꯄꯤꯔꯝꯗꯅ ꯆꯠꯈꯤ ꯋꯥꯅꯤ ꯑꯩ ꯇꯥꯟꯅꯔꯨꯈꯤꯒꯦ ꯇꯊꯣꯠꯂꯩ ꯇꯥꯟꯅꯔꯛꯇꯨꯅ ꯀꯩꯅꯣ ꯏꯟꯗꯣꯝꯆꯥ ꯁꯦꯜ ꯄꯤꯅꯤꯅ ꯂꯥꯛꯑꯒ ꯏꯟꯗꯣꯝꯆꯥ ꯅꯤꯡꯊꯤꯅ ꯍꯥꯏꯅꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨ ꯖꯥꯃꯤꯅꯤ ꯆꯠꯂꯝꯕꯗꯨ ꯂꯦꯞꯄꯦ ꯑꯗꯨꯒ ꯍꯦ ꯅꯪꯅꯦ ꯑꯉꯥꯡ ꯑꯗꯨꯛ ꯑꯣꯏ ꯍꯥꯏꯗꯨꯅ ꯊꯥꯕꯤꯕꯒꯤ ꯋꯥꯅꯤ ꯈꯪꯉꯕ ꯑꯗꯨꯒ ꯑꯩꯕꯨ ꯁꯦꯜ ꯌꯥꯝꯅ ꯄꯤꯒꯟꯗꯕꯤ ꯃꯔꯨꯞꯀ ꯌꯥꯝꯅ ꯁꯣꯏꯕꯗꯧꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯕ ꯅꯪꯅ ꯍꯧꯔꯛꯄ ꯃꯔꯨꯞꯇ ꯑꯩꯅꯅꯦ ꯀꯔꯤ ꯌꯥꯎꯏ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯁꯦ ꯅꯪꯒꯤ ꯄꯩꯁꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯁꯦꯜꯗꯨ ꯂꯥꯛꯇꯅ ꯂꯪꯉꯤ ꯑꯗꯨꯒ ꯊꯨꯅ ꯆꯠꯈꯤ ꯇꯊꯣꯠꯂꯩ ꯃꯥꯟꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ ꯁꯦꯜꯗꯨ ꯈꯨꯟꯀꯠꯇꯨꯅ ꯖꯥꯠꯅꯤ ꯃꯤꯁꯤꯡꯁꯦ ꯃꯥꯅ ꯇꯧꯕꯗꯤ ꯀꯩꯝꯇ ꯈꯪꯗꯦ ꯃꯤꯅ ꯈꯤꯇꯪ ꯍꯥꯏꯔꯛꯂꯛꯄꯗꯗꯤ ꯁꯥꯎꯔꯤꯅꯤꯅꯦ ꯀꯔꯤ ꯊꯣꯛꯆ ꯁꯥꯖꯩꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯂꯥꯏꯃ ꯌꯦꯡꯅꯤꯡꯗꯦ ꯑꯣꯏꯕ ꯇꯣꯃꯥꯜ ꯆꯠꯊꯣꯛꯀꯅꯤ ꯍꯥꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯐꯅ ꯀꯨꯏꯔꯕ ꯐꯥꯎꯕ ꯃꯃꯥ ꯂꯥꯛꯇꯕꯗ
ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯃꯔꯨꯞ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯇꯕꯤꯁꯦ ꯑꯃꯨꯛ ꯇꯧꯔꯦꯕ꯫ ꯁꯅꯥꯔꯩ ꯃꯆꯥ ꯆꯠꯂꯝꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯊꯨꯅ ꯂꯥꯛꯏ ꯃꯥꯁꯨ ꯇꯣꯃꯥꯅ ꯃꯃꯥꯕꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗꯒꯤ꯫ ꯃꯔꯨꯞ ꯆꯠꯄꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯀꯨꯏꯕ꯭ꯔꯣ ꯏꯃꯥ? ꯁꯦꯜꯗꯨ ꯄꯤꯔꯝꯃꯒ ꯀꯣꯛ ꯍꯜꯂꯛꯎ ꯌꯥꯗ꯭ꯔꯣ? ꯁꯅꯥꯔꯩ ꯐꯤ ꯃꯆꯤ ꯑꯃꯅ ꯍꯨꯃꯥꯏ ꯍꯨꯝꯗꯨꯅ ꯐꯝꯊꯈꯤ ꯑꯗꯨꯒ ꯌꯥꯗ ꯇꯧꯔꯤꯅꯤꯅꯦꯍꯦ, ꯉꯁꯤꯁꯨ ꯑꯃꯨꯛ ꯇꯣꯏꯕ ꯃꯔꯨꯞ ꯃꯐꯝꯗꯅꯦ꯫ ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯤꯒꯤ? ꯍꯥꯟꯅꯒꯤ ꯃꯔꯨꯞꯇꯣ ꯂꯣꯏꯈ꯭ꯔꯦ, ꯑꯅꯧꯕ ꯃꯔꯨꯞ ꯑꯃ ꯍꯧꯕ, ꯑꯗꯨꯒꯤ ꯁꯦꯜ ꯍꯨꯜꯂꯛꯇꯕ, ꯌꯥꯅꯤꯒ ꯌꯥꯔꯣꯏꯒ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕꯅ ꯑꯃꯨꯛ ꯇꯣꯏꯕ꯫ ꯑꯗꯨꯒꯨꯝꯕ ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯏꯃꯥꯁꯨ ꯇꯥꯕ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯑꯩꯅ ꯍꯥꯏꯔꯤꯗꯨꯕꯨ ꯃꯔꯨꯞꯀꯥꯗꯣ ꯌꯥꯎꯔꯨꯅꯨ ꯍꯥꯏꯗꯅ ꯀꯩꯀꯥꯟꯗꯕꯗ? ꯌꯥꯎꯗ ꯌꯥꯗꯕꯅꯤꯅꯦ, ꯃꯔꯨꯞ ꯌꯥꯎꯗ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯇꯨꯡꯕ ꯉꯝꯒꯅꯤ? ꯃꯃꯥꯡꯗ ꯐꯥꯎꯕ ꯑꯗꯨꯅꯅꯤ ꯌꯨꯝꯁꯦ ꯏꯁꯤꯡꯁꯦ ꯁꯤꯜꯍꯧꯔꯤꯁꯦ, ꯅꯠꯇ꯭ꯔꯗꯤ ꯀꯥꯏꯗꯩ ꯉꯝꯂꯨꯅꯤꯒꯦ? ꯌꯥꯝꯕ ꯌꯥꯝꯗꯕ ꯇꯦꯛ ꯇꯦꯛ ꯈꯔ ꯈꯔ ꯌꯥꯎꯍꯧꯗꯕ ꯌꯥꯗꯕꯅꯤꯅꯦ꯫ ꯑꯣ ꯑꯗꯣ ꯑꯃꯗ ꯌꯥꯎ ꯍꯥꯏꯕ, ꯃꯁꯤꯒꯤ ꯇꯥꯊꯣꯠꯂꯩ ꯍꯥꯏꯕ ꯑꯉꯥꯡꯁꯤꯗꯤ ꯌꯥꯎꯔꯨꯅꯣꯕ, ꯇꯟꯗ꯭ꯔꯥ ꯈꯪꯗꯦ, ꯑꯩꯗꯤ ꯃꯅꯥꯛꯇ ꯆꯪꯕ ꯐꯥꯎꯕꯒꯤ ꯃꯁꯤꯗ ꯃꯔꯨꯞ ꯌꯥꯎꯅꯤꯅ ꯌꯥꯎꯔꯤꯕ ꯏꯃꯥꯁꯨ ꯑꯉꯛꯄꯅꯤ꯫ ꯍꯦ, ꯑꯗꯨꯝ ꯍꯥꯏꯅ ꯍꯥꯏꯕꯤꯅꯨ, ꯃꯥꯁꯨ ꯉꯝꯅꯅꯕ ꯍꯣꯠꯅꯖꯔꯤꯅꯤ꯫ ꯑꯣ ꯍꯥꯏꯕꯤꯅꯤ ꯍꯥꯏꯕꯤꯅꯤ, ꯃꯆꯤꯟꯁꯦ ꯂꯥꯏꯃ ꯀꯜꯂꯤ, ꯀꯤꯕ ꯑꯩꯗꯤ ꯈꯪꯗꯦ, ꯁꯦꯟꯗꯣꯏꯁꯨ ꯌꯥꯝꯅ ꯆꯥ ꯃꯥꯜꯂꯦꯅꯦ, ꯁꯦල් ꯁꯣꯏꯒ ꯁꯣꯏꯗꯦꯒ ꯑꯃꯨꯛ ꯇꯣꯏꯕ꯫ ꯄꯥꯟꯗꯣꯞ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯂꯥꯟ ꯑꯗꯨꯕꯨ ꯈꯔ ꯍꯦꯜꯂꯤ ꯍꯥꯏꯔꯤꯕ ꯃꯥꯅ ꯇꯧꯔꯤꯕꯁꯦ꯫ ꯑꯗꯨꯕꯨꯗꯤ ꯀꯟꯁꯨ ꯀꯟꯕꯅꯤ ꯃꯆꯤꯟꯁꯦ, ꯍꯥꯟꯅꯗꯤ ꯈꯔ ꯐꯔꯝꯕꯅꯤ, ꯍꯟꯗꯛꯅꯅꯦ ꯀꯟꯕ ꯑꯃꯨꯛꯀ ꯍꯦꯟꯈ꯭ꯔꯦ꯫ ꯏꯁ, ꯉꯁꯤꯒ ꯃꯥꯅꯅꯦ ꯀꯜꯂꯤꯕ ꯃꯆꯤꯟꯁꯤꯗꯤ ꯀꯤ꯫ ꯑꯗꯨꯅꯦ, ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯣꯡꯁꯤꯟ ꯆꯣꯡꯁꯤꯟꯗꯅ ꯌꯥꯎ, ꯀꯔꯤꯒꯨꯝꯕ ꯃꯇꯥꯡ ꯆꯥꯗ꯭ꯔꯗꯨꯅ ꯅꯣꯡꯃ ꯐꯥꯗꯣꯛ ꯁꯦꯜ ꯁꯣꯏꯕꯒ ꯌꯥꯎꯔꯗꯤꯅꯦ ꯃꯥ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯏꯃꯥ, ꯑꯩꯈꯣꯏ ꯁꯨꯃꯥꯡꯁꯤꯗꯒ ꯂꯦꯞꯍꯜꯂꯛꯀꯅꯨꯀꯣ, ꯀꯅꯥꯗꯩꯅꯣ ꯄꯨꯔꯒ ꯑꯣꯏꯁꯨ ꯄꯤꯈꯣ, ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯃꯔꯨꯞꯁꯦ ꯃꯉꯣꯟꯗ ꯌꯥꯎꯗꯕ ꯌꯥꯗꯕ, ꯑꯩꯈꯣꯏꯅꯇꯕꯨ ꯄꯉꯥꯡꯗ ꯉꯥꯡꯕꯒꯤ ꯋꯥꯅꯤ, ꯃꯉꯣꯟꯗꯁꯨ ꯃꯀꯣꯛ ꯁꯥꯈ꯭ꯔꯄꯣꯠꯅꯤ꯫ ꯑꯃꯃꯨꯛ ꯂꯧꯈꯤ ꯑꯃꯃꯨꯛ ꯁꯤꯡꯉꯛꯑꯣꯏ, ꯃꯆꯤꯟ ꯑꯗꯣ ꯈꯔꯅꯦ ꯀꯟꯗꯨꯅ ꯉꯥꯡꯗ꯭ꯔꯕꯗꯤ ꯌꯥꯗꯕ꯫ ꯆꯩꯔꯥꯛ ꯀꯟꯕ ꯑꯗꯨꯅꯅꯤ ꯉꯁꯤ ꯐꯥꯎꯕ ꯃꯔꯨꯞ ꯑꯃ ꯐꯥꯎꯕ ꯁꯣꯏꯗꯅ ꯂꯥꯛꯏꯁꯤ꯫ ꯑꯩꯈꯣꯏꯗꯤꯅꯦ ꯉꯝꯃꯣꯏ, ꯀꯤꯕꯨ ꯀꯤ, ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯜ ꯑꯗꯨ ꯈꯨꯗꯛꯇ ꯍꯦꯛꯇ ꯆꯥꯝꯊꯣꯛꯅꯕ ꯉꯝꯃꯤ꯫ ꯉꯁꯤꯒꯤꯅꯦ ꯃꯔꯨꯞꯇꯗ ꯅꯠꯇꯦ, ꯃꯔꯨꯞ ꯂꯣꯏꯅꯅꯤ꯫ ꯊꯥ ꯑꯃꯗ ꯃꯥꯅ ꯍꯧꯔꯤꯕ ꯃꯔꯨꯞꯁꯦ ꯐꯅ ꯌꯥꯝꯈ꯭ꯔꯄꯣꯠꯅꯤ, ꯃꯥ ꯑꯣꯏꯕꯒꯤ ꯉꯝꯂꯤꯕꯅꯤꯅꯦ꯫ ꯇꯣꯃꯥꯟ ꯃꯃꯥꯒꯤ ꯋꯥ ꯑꯗꯨ ꯁꯨꯝ ꯇꯥꯗꯨꯅ ꯂꯩꯅꯤꯡꯗꯦ, ꯃꯥꯗꯤ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯇꯥꯊꯣꯠꯂꯩꯕꯨ ꯃꯇꯥ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯑꯣꯏ, ꯐꯅ ꯈꯟꯕ ꯁꯨꯡꯉꯝ ꯉꯝꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ, ꯇꯥꯊꯣꯠꯂꯩ ꯆꯟꯗ꯭ꯔꯤꯒꯤꯗ ꯂꯥꯛꯏ꯫ ꯆꯟꯗ꯭ꯔꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯌꯥꯝ ꯑꯃꯒ ꯍꯤꯛ ꯀꯥꯏꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯊꯣꯠꯂꯩꯅ ꯏꯅꯝꯃ, ꯏꯅꯝꯃꯧ! ꯆꯟꯗ꯭ꯔꯤ ꯂꯥꯛꯂꯤꯕꯗꯨ ꯇꯥꯊꯣꯠꯂꯩꯅꯤ ꯍꯥꯏꯕ ꯈꯪꯏ, ꯑꯗꯨꯕꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯃꯌꯥꯗꯒꯤ ꯀ꯭ꯋꯥ ꯃꯍꯤ ꯑꯗꯨ ꯑꯣꯠꯊꯣꯛꯇꯨꯅ ꯀꯅꯥꯅꯣꯅꯦ ꯑꯩꯕꯨ ꯀꯧꯔꯤꯁꯤꯕꯣ? ꯌꯦꯡꯊꯣꯛꯂꯨꯕꯗ ꯇꯥꯊꯣꯠꯂꯩ ꯑꯣꯏꯔꯝꯕꯗꯨꯗ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯩꯃꯥ, ꯇꯥꯊꯣꯠꯂꯩ ꯅꯪ ꯑꯣꯏꯔꯦ? ꯏꯅꯝꯃꯁꯤ ꯂꯥꯛꯀꯦꯅ ꯇꯧꯕ, ꯑꯗꯨꯗꯅꯦ ꯅꯪꯒꯤ ꯇꯥꯗꯗꯣ ꯍꯜꯂꯛꯇ꯭ꯔꯤ, ꯐꯠꯈꯤꯗ꯭ꯔꯕ ꯅꯨꯄꯥꯅꯤꯗ, ꯑꯁꯤꯒꯨꯝꯕ ꯅꯨꯄꯥ ꯑꯁꯤꯗꯒ ꯅꯌꯨꯝ ꯄꯥꯜꯂꯨ ꯂꯥꯛꯎꯅꯨꯀꯣ, ꯑꯩꯅ ꯉꯁꯤ ꯃꯔꯨꯞ ꯇꯥꯏ ꯍꯥꯏꯕꯁꯦ ꯅꯍꯥꯟꯗꯒꯤ ꯍꯥꯏꯔꯤꯕꯅꯤ, ꯍꯥꯏꯅ ꯑꯗꯨꯝ ꯁꯣꯏꯔꯤꯁꯤꯅꯤ꯫ ꯂꯥꯏꯃ ꯉꯥꯡꯅꯕ ꯋꯥꯏꯗ, ꯏꯅꯝꯃꯅꯅꯦ ꯌꯥꯎꯔꯒꯨꯝꯁꯦ ꯍꯥꯏꯕꯁꯨ ꯃꯥꯅ ꯍꯦꯛꯇ ꯌꯥꯗꯕ, ꯑꯩꯁꯨꯅꯦ ꯎꯄꯥꯏ ꯂꯩꯇꯕ ꯍꯦꯛꯇ꯫ ꯆꯟꯗ꯭ꯔꯤ ꯃꯁꯥꯕꯨ ꯀꯟꯊꯣꯛꯄ ꯌꯥꯅꯅꯕ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯂꯛꯏ꯫ ꯇꯥꯊꯣꯠꯂꯩ ꯑꯁꯨꯝꯅ ꯆꯟꯗ꯭ꯔꯤꯅ ꯇꯧꯔꯤꯕꯁꯤ ꯑꯍꯥꯟꯕ ꯅꯠꯇꯦ꯫ ꯇꯥꯊꯣꯠꯂꯩ ꯁꯥꯎꯅꯤꯡꯅ ꯏꯅꯝꯃ, ꯈꯪꯉꯦ ꯌꯥꯔꯦ, ꯏꯅꯝꯃꯒ ꯇꯥꯗꯒ ꯁꯨꯝ ꯊꯪꯖꯤꯟꯅꯗꯨꯅ ꯂꯩꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯇꯥꯗꯅ ꯑꯃꯨꯛꯏꯅꯝꯃꯅꯤ ꯍꯥꯏꯅꯤ, ꯏꯅꯝꯃꯅ ꯑꯃꯨꯛ ꯑꯃ ꯍꯥꯏꯅꯤ, ꯉꯁꯤꯇꯁꯨ ꯅꯠꯇꯦ, ꯁꯦꯜ ꯄꯨꯊꯔꯤꯕꯁꯦ ꯅꯍꯥꯟ ꯑꯣꯠꯈꯤꯕ ꯐꯅꯦꯛ ꯃꯔꯨꯞ ꯑꯗꯨꯒꯤꯁꯨꯅꯤ, ꯃꯗꯨꯁꯨ ꯇꯥꯗ ꯌꯥꯎꯗ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯎꯔꯤꯕ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯗꯨꯅ ꯌꯥꯎꯔꯤꯕꯅꯤ, ꯑꯩꯅꯗꯤ ꯌꯥꯎꯒꯨꯝꯁꯤꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯌꯥꯔꯦ ꯏꯅꯝꯃ, ꯂꯣꯏ ꯈꯪꯏ, ꯌꯥꯎꯒꯦꯔꯥ ꯌꯥꯎꯔꯣꯏꯔꯥ ꯁꯦꯜꯗꯣ ꯄꯤꯊꯣꯛꯄꯤꯔꯛꯑꯣ꯫ ꯍꯩꯃꯥ, ꯀꯔꯤꯅꯣꯅꯦ ꯇꯥꯊꯣꯠꯂꯩ ꯅꯪꯕꯣ? ꯃꯤꯒꯤ ꯁꯦꯜꯕꯨ ꯇꯣꯟꯅꯤꯡꯕ ꯀꯅꯥ ꯂꯩꯕꯒꯦ? ꯂꯩꯇꯗꯨꯅ ꯄꯤꯔꯛꯇ꯭ꯔꯤꯕꯅꯤꯅꯦ ꯅꯪꯕꯣ, ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯑꯣ ꯂꯩꯇꯕ ꯌꯥꯔꯣꯏꯌꯦ, ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯁꯦꯜꯗꯨ ꯄꯤꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯆꯟꯗ꯭ꯔꯤ ꯁꯥꯎꯒꯠꯂꯛꯏ, ꯃꯥꯅ ꯑꯣꯏꯅ ꯑꯆꯨꯝ ꯁꯥꯗꯨꯅ ꯑꯩꯅ ꯄꯤꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯅꯪ ꯑꯩꯕꯨ ꯍꯥꯠꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ? ꯏꯅꯝꯃꯩ ꯋꯥꯁꯤꯗꯤ ꯏꯅꯝꯃꯅ ꯑꯣꯏꯅ ꯍꯦꯟꯅ ꯆꯥꯎꯁꯤꯜꯂꯛꯄꯩ ꯋꯥꯅꯤꯅꯦ ꯍꯥ? ꯆꯥꯎꯕ ꯆꯥꯎꯗꯕ ꯂꯩꯇꯦ, ꯄꯤꯔꯣꯏ, ꯂꯩꯔꯀꯥꯟꯗ ꯄꯤꯔꯛꯀꯅꯤ, ꯋꯥ ꯂꯣꯏꯔꯦ ꯁꯤꯗ꯫ ꯄꯤꯔꯣꯏ ꯍꯥꯏꯔꯒꯅ ꯃꯔꯨꯞ ꯐꯥꯎꯕꯗ ꯄꯨꯈꯤꯕ ꯐꯅꯦꯛꯁꯤꯡ ꯑꯗꯣ ꯂꯣꯏ ꯄꯤꯔꯛꯑꯣ, ꯑꯗꯨꯒ ꯉꯔꯥꯡ ꯑꯣꯠꯈꯤꯕ ꯃꯔꯨꯞ ꯑꯗꯨꯁꯨ ꯇꯣꯛꯑꯣ꯫ ꯏꯅꯝꯃꯒꯤ ꯃꯍꯨꯠ ꯑꯩ ꯀꯅꯥꯅꯣꯃ ꯁꯤꯜꯂꯒꯦ, ꯍꯧꯕꯗꯁꯨ ꯉꯥꯏꯔꯤ, ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩ ꯉꯝꯃꯣꯏ꯫ ꯀꯩꯗꯧ ꯉꯝꯃꯣꯏꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯁꯔꯨꯛ ꯑꯃ ꯂꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯃꯗꯨ ꯉꯝꯅꯤ ꯍꯥꯏꯗꯅ? ꯋꯥꯍꯩꯁꯤꯗ ꯑꯣꯏꯔꯦ ꯇꯥꯊꯣꯠꯂꯩ ꯃꯥꯅ ꯃꯈꯣꯏ ꯃꯔꯤꯜ ꯊꯦꯠꯂꯤꯕꯁꯦ꯫ ꯇꯥꯊꯣꯠꯂꯩ ꯁꯥꯎꯅ ꯑꯃꯁꯨ ꯉꯥꯏ,
Hek hairuragana nangna saruk ama phangliba adun. Nangna ngamnanaba taw. Daita nangna pugadabani hekta ma haiba. Sibu karigino. Aina wajabagi chen chombagi adu phangjabani. O aduna bu hairibani ekhoisu. Tathole inamana haise nang sauganu. Leita tawbani. Leirakanda inama soidana pigi kaidawrake. Pini haibadi aisu khangi. Pidabasu yaroi. Aduga tha amadagi tha ama phawba. Marup amatasu nataba. Ahoba khudingisu yauni. Aduga sum namsinduna leiba. Namsinduna sum thambasibu kanana haunagiba. Aina masi thokani haina marup yaubiganu haina. Phana kana hairibaduni. Haima. Kainuni si angangsibo. Aisu pirui haibadi natedana. Leiridi kaido pidania. Chalo. Hayeng la kaino ai laki. Thangnabasing asigi mangdane ai yam ikaijai. Inamase ikaibadi khangi boire. Chandri hena saukalai. Hai pige hairabadi pige. Chagat sum ngangduna leirisibu karigino ha. Angang ni kaina nangne nawa phangoi ko nachin yamna kanmalabasu. Marup hawgapi sendoi chabini haibada chap hekjai. Nayum panba khangoi. Aina iwa phangba phangdaba inama khoina thibiyu haide. Yumsu paninga pani panindra tokani. Inama khoina madusu thibiyu haide. O khangoi bema nachindo kanmali. Mina pigi haira maksida chabeng sungange wani. Kaya tanga minu yungune. Wahaida di pigi haiba. Nong matadi masana khangna pirakpadi nate. Hayengi numitsida hek piraktraba. Aina kadawke yung. Ase hairaga tatholai adu thuna thorai. Machinda sulepi. Asuk yamna machin thiba. Hayengi numita hek piraktaba thoklaba. Mayumgi cheng phura kot phura ma soidana thangni ba ai. Mane uniga chauslak pasaradan. Marup khudingi bu. Tatholai ngang duna thogai. Karumdagi no khangde thangnaba khul ki pakhang ama tatholai ngai duna lairami. Nupa adu tatholai thorakpa ubada. Thokle dana. Ngasidi haidaba sukya yadabani. Nupa adu tatholai bu tanarai. Tatholai magi asawadu sumaini pachina du sumurum soli. Nupa adu tatholai bu inaraktuna. Ibema kainomta tatholai leithokduna machinda mathanta. Kanano sina khoidongnaga khoidok saukali kansida. Makhol thokna. Kari haige tada? Ibema aina ibema bu ngasaidagi ngaijaragdibani. Ha kari ba ai bo ba. Hoi ibema ibema bu ngaiba. Kari wafamgi oirabano tada adum haibiyo. Nupado tatholai mawong aduda. As bebar sidi masakna masak phajariba. Lapna yengbubudi nakna yengbasina amuka helini sidi. Aniduna wari saduna leplibado tomal khoisu numidang wairanggi tholakpa mapa chanaruri. Chawbana. Ada lairisibu tatholai natrani. Tomal na tanna. Mani. Nupaga zu koiri mali sakta asiga. Kaidi nupa oijana. Chawba noktuna. Ngai haktabu yengkisi phanabu nungairi. Isis. Nupa asi noktanaga su tawini hi. Hai. Yengmuni matawse. Ta chawba yenghoro. Aidi yeningde. Chalamage. Toman mang thaduna chatki. Chawba tanduna. Hai. Ngai koni hi. Kubai nungaiba sida asuk haibai wani kaino. Nang su khanduna yengmuni. Magi matawo sina nupabu koigani haiba thajabrani nangba. Aikhoina tabu panghaida haibai wani. Milai sabini. Nupaga yamna haibani. Ai phau phana yami. Mabulum bala ko nupa urisi. Mayam suloina khangi tatholai magi machet. Madunani hairibasi. Ani aduna sanariba tawriba adu karino haibadi kanana khanguni. Awuba ayengba minadi bab amani khaliba. Nupado wadi haiba ngamda. Magi thopa ama sumlaiba aduda tatholai sauningna. Tadana haigadabudu kaino. Nupado noktuna. Ibema aigi wasi sumdauba. Nupado wadi makha sumda taw haiba yade magi thopa ama sum tawduna leiri. Tatholai amukso. Tadana haininglibado. Hekta mayek singna haibiyo. Hoi. Aisu pak hekta haiba ngamdaduna tawbani. Ibema warau biroiko. Hoi tada warau zaroi hekta haibiyo. Tatholai saubuna maidi haure mathanta. Ngasise ine karakpaga khoidokselai ma sauningida ai. Khunam sine hek yansilakwa. Nupado noktuna. Ibema aigi wasi sumdauba. Nupado wado haibadi sungam ngamdre. Matam lauduna sum laire tatholai sauna laukhalai. He! Haini haidi kok hairudana. I sum tawduna le.
ꯈꯣꯏꯗꯧꯅꯒ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯁꯤꯗꯅꯦ ꯏ ꯌꯥꯝ ꯀꯥꯏ ꯋꯥꯅꯤ ꯉꯁꯤꯅꯦ ꯅꯪꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯛꯀꯅꯤꯀꯣ ꯅꯨꯄꯥꯗꯣ ꯀꯤꯅ ꯃꯊꯥ ꯑꯃꯅꯤꯅꯦ ꯁꯤꯗꯤ ꯀꯩꯅꯣ ꯃꯇꯥ ꯑꯃꯅꯤ ꯍꯥꯏꯗꯤ ꯍꯥ ꯅꯪꯅ ꯋꯥ ꯍꯥꯏꯅꯤ ꯍꯥꯏꯅ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯥ ꯅꯪ ꯑꯩꯒꯤ ꯃꯇꯝꯁꯦ ꯀꯌꯥ ꯃꯥꯡꯉꯤ ꯈꯪꯕ꯭ꯔꯥ ꯆꯠꯂꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯇꯥꯊꯣꯠꯂꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯁꯦꯡꯅ ꯅꯨꯄꯥ ꯑꯗꯨ ꯀꯤꯕꯒ ꯉꯛꯄꯅꯒ ꯂꯣꯏꯈ꯭ꯔꯦ ꯅꯨꯄꯥ ꯑꯗꯨ ꯄꯟꯊꯔꯝꯗꯅ ꯀꯤꯅ ꯊꯨꯅ ꯆꯠꯈ꯭ꯔꯦ 시럽니다. पुरा मथा अमगी नुपीनी नहादगी वाना ngaइजरक्लगा सिरमनिदा आइदि नुपासिना तथोटलैबु लुम्बा लाक्चरिबसि फना कुइरबनी अदुबु नोंमदा उनगी फंगजबा नते ngasi ahanba unaba asida maraibak thiba haibadu thokle adugi mathakta tathole nupana hakana amadasu hanadagi su yade mabu lumba koige haina lakliba mina silakliba asi phana yamlaba poni adubu mana khoidaruba kanamta leite asumna law lawduna tankiba ngaktani tathole nongkhalakpada aniduga mayoknare tathole mamaya adu sugatuna ngasi sum tawre nongmada ju chaba matamda thengnadraban chawba tathole ikaire haiba khang chawba noktuna tathole ikaina tapna ta chawba tathole gi mataw aduda nokningbana loire chawba noktuna kaisu kaideda aikhoi kaimta uhode ko ure hairaba phawbada kaisu kaide magi matam yoroktuna loina tawnaba ngaktani natrane natro toman mangonda onsilakpaduda aidi khangdeda noithopa ngano tathole pakhatna nati ta toman haujikidudi aingonda wa hangbani aidi mabu hana masak khangbasu leite hoida aikhoisu nupi phangsadabagi wani makhoigi matam kadudi loina kalakpa nateda khangdaba mi oiraga nupa adunaga noktana tawgadaba nateda singna hayu kuidawge ichil inaw afafada tathok tasin tawnaraga loire मीना नते हायरगा नोकपदी लायरदना लाउरगा तानत्रिबनी मरुपकी पैसा पिरक्तबगी साउनिंगी कानसिदा कदाइदगी नुपानो आइने नुपागमता कोइदेको कोइसु कोइरोइता चाउबा तथोलैगी मरै कोनसिनदुना सेम सादुना nganglibado तोमाल तानिंगदे पक्चबसु ओइदे मादि साउना हाइनिंगबा अदु बन लैतना दोंग हाइबदुना हेना पक्चे तोमाला ताचाउबा आई चलमगे नोइ सानाहुको असी हाइरगा थुना चटकी तथोलै तोमाना लाना लौख्रनी हाइनसु नुंगाइतबा पाखतबा फौरई तथोलैना चाउबदा ताचाउबा ता तोमालना अखोइगी वारिसे थानिंगद्रबा कैनो माबु सुमाइ सुम तौजा लैरपोनी अदु ता तोमाल हौजिकिदो आइगी नुपा नतेको ता तोमालना हंगलपोथो असु अमता हाइबियोबा आइगी नुपा नतेको होय हाइबिगे हंगबु हंगादि हाइरके अदुनेबा कैसु थोंनादबा नुपा अदुगी आइबुलाना लौखिबदो अदुदि आइ पामदेबा मानिदा अदु तथोले आइसु चलगे नंगसु निंथिने युम योंगनबा चलोको होइता चाउबा तथोले चटकी तोमाल खंगलिबनी तथोलेगी मवंगसी चाउबा मथंदा नोक्तुना आइने खलिबसी सोइदना चुंगन आइने खनबा वाखलसे अचुंबा ओइगनी माने करिमता खंद्रगा मी लाइकी दबी माना सुंगना तगदबा नते मागिसे तोमानबु पामा सोइदना ओइगनी चाउबा मांगदा चलिबा तोमालबु तानादुना आइ तोमाल ngaikoni nangbo chamina sini he tomal thawa sadana maga dum chamina yadro kadau tana leino lambi supundana pundraba su chamino chawba noktuna atai lai tomal tatholeise nangonda wakhala makhanba mani ni aikhoi khwaida ngangbo wangang yengba mityeng amaga nangonda yengbuga iman manadaba ma yawri ni nangbo ta chawba taningde ko matung mana adumai hairkano puka se mathak makha oli hai apang कदा नंग मालवरदी नुंगाइदुनिने कयिमतो वाटपा नतेने हो यारे कयिमतो वाटबी मादो आई पामजदेबा आई पामदेबा माबु पंगनबी नंगबा आइना हारिसे नंगी फननबने ओ यारे युम यौरे चंगहौरगे आइने असिंगबा नोइ मसेल अदुम तौबिरो आइदिने पंगदुना सुम लेजरगे असिंगबा गमता पामजद्रे तोमाल ngang-ngang चंगलई चावबा तोमालबु येंगदुना कयादा बंग यांगांग युंगसे अइंगोंदा ओइरमुदना फजरिबा मसकसे क्लिमना मंगहलिवान चाखरेदको लौबा लेमिनबा नुंगाइबा दौरिबा नुपीनी करिमतो वाटपसु नते मचिन खरा कंजबैवान चिन कनबबु चाबा तिंगबसु नते
ꯇꯥꯊꯣꯠꯂꯦ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯡꯒꯣꯜ ꯗꯥꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯃꯤ꯫ ꯃꯆꯤꯟ ꯑꯗꯨꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯀꯟꯅ ꯉꯥꯡꯉꯤ꯫ ꯃꯔꯨꯞꯄꯨ ꯐꯥꯎꯗꯣꯛꯑꯒ ꯁꯦꯜ ꯍꯨꯟꯗꯕ ꯁꯤꯗꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯁꯦꯜ ꯍꯦꯛ ꯊꯤꯜꯂꯛꯇꯕ ꯊꯣꯛꯑꯗꯤꯅꯦ ꯇꯥꯊꯣꯠꯂꯦ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯑꯩꯅ ꯀꯅꯥꯅꯗꯦꯅ ꯁꯨꯝ ꯌꯦꯡꯕꯁꯤꯗ ꯃꯣꯏ ꯑꯩꯕꯨ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦ꯫ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯩꯗꯧꯔꯒꯦ ꯏꯃꯥꯒꯤ ꯇꯥꯊꯣꯠꯂꯦ ꯃꯥꯡꯒꯣꯟꯁꯤꯗ ꯆꯤꯟꯇꯥ ꯄꯨꯗꯨꯅ ꯐꯝꯂꯤꯁꯤꯕꯣ? ꯑꯣ ꯁꯦꯜ ꯊꯧꯔꯨꯕꯅꯤ ꯀꯅꯥꯝꯇ ꯄꯤꯔꯛꯇꯦ꯫ ꯃꯔꯨꯞꯄꯨ ꯐꯥꯎꯗꯣꯛꯑꯒ ꯁꯦꯜ ꯄꯤꯔꯛꯎ ꯍꯨꯜꯂꯛꯎ ꯍꯥꯏꯕ ꯌꯥꯗꯦ꯫ ꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦꯕ? ꯀꯅꯥꯅꯣꯅꯤ ꯁꯦꯜ ꯄꯤꯔꯛꯇ꯭ꯔꯤꯕꯣ? ꯀꯅꯥ ꯑꯣꯏꯅꯤꯒꯦ? ꯏꯅꯝꯃ ꯆꯟꯗ꯭ꯔꯤꯅꯤꯗꯅ꯫ ꯃꯔꯨꯞꯄꯨ ꯑꯃꯠꯇꯁꯨ ꯅꯠꯇꯕ ꯑꯍꯧꯕ ꯈꯨꯗꯤꯡꯒꯤ ꯌꯥꯎꯁꯤꯜꯂꯒ ꯍꯥꯏꯃ ꯅꯪꯗꯤ ꯁꯦꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯗꯤ ꯀꯩꯗꯧꯕ ꯌꯥꯎꯍꯜꯂꯤꯅꯣ? ꯉꯥꯡꯅꯕ ꯋꯥꯏ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯑꯩꯅꯁꯨ ꯌꯥꯎꯗꯅꯕ ꯐꯅ ꯌꯥꯝꯅ ꯍꯥꯏꯔꯕꯅꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯆꯪꯗꯅ ꯂꯝꯕꯤꯅꯤ ꯁꯣꯔꯣꯛꯅꯤꯒ ꯈꯪꯕ ꯅꯠꯇꯦ꯫ ꯍꯟꯗꯛꯇꯤ ꯁꯣꯏꯍꯜꯂꯔꯣꯏꯅ ꯍꯥꯞꯇꯕ ꯌꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯍꯦꯛꯇ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯁꯦꯜꯅ ꯀꯌꯥꯅꯣ? ꯀꯩ ꯅꯨꯃꯤꯠꯇ ꯄꯤꯒꯦ ꯍꯥꯏꯔꯛꯏꯅꯣ? 400 ꯁꯨꯖꯤꯟꯈ꯭ꯔꯦ꯫ ꯃꯥꯒꯤ ꯍꯧꯅꯕꯤ ꯍꯌꯦꯡ ꯑꯅ ꯍꯌꯦꯡ ꯂꯩꯔꯤꯈꯩꯅꯦ ꯃꯥ ꯍꯤꯡꯈꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡ ꯍꯦꯛ ꯄꯤꯔꯛꯇꯕ ꯊꯣꯛꯂꯕ ꯑꯩꯅ ꯃꯌꯨꯝꯗꯒꯤꯅꯦ ꯑꯔꯩꯕ ꯄꯣꯠ ꯃꯥꯟꯆꯥꯡ ꯊꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯇꯥꯊꯣꯠꯂꯩ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕꯅꯤ꯫ ꯁꯦꯜ ꯊꯧꯔꯨꯕ ꯈꯨꯗꯤꯡꯒꯤꯁꯨ ꯈꯠꯅꯕ ꯍꯧꯕꯒꯨꯝ ꯑꯗꯨꯝ ꯊꯣꯛꯂꯕꯅꯤ꯫ ꯂꯥꯏ ꯃꯥꯁꯨ ꯑꯉꯛꯄꯅꯤ꯫ ꯁꯦꯜ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕ ꯃꯤꯁꯛ ꯑꯁꯤꯗ ꯃꯔꯨꯞꯁꯨ ꯑꯋꯣꯠ ꯈꯨꯗꯤꯡꯒꯤ ꯃꯉꯣꯟꯗ ꯍꯥꯟꯅ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯤ꯫ ꯃꯁꯤꯗ ꯑꯣꯏꯔꯦ ꯃꯥꯁꯨ ꯃꯇꯣꯟ ꯊꯣꯛꯂꯤꯕꯁꯦ꯫ ꯆꯥꯎꯕ ꯍꯜꯂꯛꯄꯗ ꯃꯃꯥ ꯏꯕꯦꯝꯃ ꯏꯃꯨꯡꯗꯒꯤ ꯆꯥꯎꯕꯒꯤ ꯐꯤꯔꯣꯜ ꯃꯈꯩ ꯂꯪꯊꯣꯔꯛꯇꯨꯅ ꯏꯁꯧ ꯀꯟꯅ ꯇꯧꯔꯤ꯫ ꯉꯝꯗ꯭ꯔꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯠꯄ ꯐꯤꯔꯣꯜ ꯑꯁꯤꯕꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕ ꯃꯅꯝꯅ ꯏꯃꯨꯡꯁꯤ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯁꯦꯠꯅꯤ ꯍꯥꯏꯕꯇ ꯈꯪꯕ ꯁꯨꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯗꯤ ꯑꯁꯨꯝꯅ ꯍꯦꯛꯇ ꯂꯪꯊꯣꯔꯛꯄ ꯑꯗꯨꯅ ꯐꯔꯅꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ ꯀꯇꯟ ꯆꯨꯕ ꯑꯉꯥꯡꯁꯤꯕꯨ ꯀꯩꯅꯣ ꯈꯪꯗꯦꯕ꯫ ꯆꯥꯎꯕ ꯉꯛꯅ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯀꯩꯅꯣ ꯏꯃꯥ ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯐꯤꯔꯣꯜꯁꯤꯡꯁꯤꯅ ꯏꯃꯥꯗ ꯀꯔꯤ ꯇꯧꯔꯒꯦ ꯋꯥꯅꯤꯗ? ꯑꯣ ꯉꯥꯎꯔꯦ꯫ ꯅꯪꯒꯤ ꯀꯨꯝ ꯀꯌꯥꯅ ꯁꯨꯅꯤ ꯈꯪꯗꯕ ꯐꯤꯁꯤꯡ ꯑꯁꯤꯅ ꯑꯩ ꯉꯥꯎꯔꯦ꯫ ꯏꯃꯨꯡꯁꯦ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯀꯣꯛꯁꯦ ꯉꯥꯎꯔꯦ ꯋꯥꯟꯊꯗꯧꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯗꯥꯏꯗꯅꯣꯃ ꯊꯝꯂꯕꯁꯨ ꯃꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯁꯤꯗ ꯐꯖꯔꯦꯕꯁꯦ ꯂꯩꯈꯣꯝ ꯂꯣꯏ ꯇꯩꯔꯦ꯫ ꯇꯩꯁꯅꯨ ꯇꯩꯅꯕ ꯍꯥꯏꯗꯨꯅ ꯂꯪꯊꯣꯛꯏꯕꯅꯤ꯫ ꯈꯔ ꯌꯥꯝꯅ ꯇꯩꯔꯕꯗꯤꯅꯦ ꯁꯨꯗꯕ ꯌꯥꯗ꯭ꯔꯦꯗꯅ꯫ ꯅꯠꯇꯦ ꯅꯪꯕꯨ ꯐꯅꯁꯨ ꯌꯥꯝꯅ ꯍꯥꯏ ꯐꯅꯁꯨ ꯌꯥꯝꯅ ꯉꯥꯡꯉꯤ꯫ ꯅꯅꯥꯗꯨ ꯁꯨꯛꯇꯥ ꯇꯥꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯁꯦꯡꯅ ꯅꯪꯒꯤꯁꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ꯭ꯔꯥ? ꯍꯥꯏꯌꯨ꯫ ꯀꯩꯅꯣ ꯏꯃꯥ ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯀꯔꯤꯅꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯗꯤ? ꯅꯪ ꯈꯪꯗ꯭ꯔꯣ? ꯅꯪ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ? ꯅꯁꯥꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? ꯃꯤꯒꯤ ꯃꯆꯥ ꯃꯁꯨꯅ ꯃꯌꯨꯝ ꯃꯀꯩ ꯁꯥꯗꯨꯅ ꯃꯇꯨ ꯃꯆꯥ ꯌꯣꯛꯅꯩ ꯁꯦꯝꯅꯈ꯭ꯔꯦ꯫ ꯅꯪꯅ ꯑꯗꯨꯁꯨ ꯅꯠꯇꯦ꯫ ꯅꯪꯅ ꯁꯦꯠꯄ ꯆꯥꯕ ꯅꯐꯤ ꯐꯥꯎꯕ ꯁꯨꯅꯤ ꯆꯥꯝꯅꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ꯫ ꯁꯦꯜ ꯇꯥꯟꯕ ꯆꯠꯇꯨꯅ ꯁꯨꯕ ꯅꯠꯇꯦ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯦꯜ ꯂꯨꯄꯥ ꯑꯃꯇ ꯊꯣꯛꯄꯁꯨ ꯅꯠꯇꯦ꯫ ꯅꯪꯅ ꯈꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯃꯥ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯀꯔꯤ ꯇꯧꯔꯒ ꯁꯦꯜ ꯇꯥꯟꯁꯤꯒꯦ ꯍꯥꯏꯗꯅ꯫ ꯁꯦꯜꯕꯨ ꯇꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯇꯥꯟꯕ ꯌꯥꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯒꯤꯁꯨ ꯃꯇꯥꯡ ꯑꯃ ꯆꯥꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯆꯥꯔꯣꯏ꯫ ꯅꯪꯅꯦ ꯃꯇꯥꯡ ꯁꯨꯛꯆꯥ ꯆꯥꯔꯣꯏ ꯍꯥꯏꯕ ꯏꯃꯥ ꯈꯪꯉꯤ꯫ ꯌꯦꯡꯉꯨ ꯅꯄꯥ ꯑꯁꯤꯁꯨ ꯉꯔꯥꯡ ꯅꯍꯥꯟꯗ ꯅꯥꯕ ꯐꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯑꯩ ꯐꯪꯉꯦ ꯀꯌꯥꯝ ꯌꯥꯝꯅ ꯁꯨꯕ ꯉꯝꯂꯨꯅꯤ? ꯐꯪꯂꯛꯂꯤꯕ ꯁꯦꯜ ꯈꯔ ꯑꯗꯨꯅꯗꯤ ꯆꯥꯕꯒꯤ ꯐꯥꯎꯕ ꯀꯣꯟꯅꯗꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯤꯒꯤ ꯁꯦꯟꯗꯣꯏ ꯑꯃꯨꯛ ꯍꯨꯜꯂꯤꯕꯅꯤ꯫ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨ꯫ ꯍꯣꯏꯕ ꯏꯃꯥ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯁꯤꯗꯒꯤꯗꯤ ꯇꯧꯔꯛꯑꯗꯕꯅꯤ꯫ ꯏꯃꯥꯒ ꯕꯥꯕꯒꯁꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯗꯧꯔꯤꯕꯅꯤ꯫ ꯀꯩꯝꯇ ꯈꯜꯂꯨꯒꯅꯨ꯫ ꯑꯣ ꯈꯥꯔꯦ꯫ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ꯫ ꯉꯁꯤ ꯐꯥꯎꯕ ꯂꯨꯄꯥ ꯑꯃ ꯄꯨꯁꯤꯜꯂꯛꯄꯗꯤ ꯂꯩꯇꯦ꯫ ꯑꯁꯣꯟꯕ ꯅꯄꯥꯒ ꯑꯩꯒꯅ ꯄꯨꯁꯤꯜꯂꯛꯄ ꯑꯁꯤꯗ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯆꯥꯒꯗꯕꯒꯤ ꯉꯥꯏꯔꯤꯕꯁꯦ? ꯏꯃꯥ ꯏꯁꯧ ꯂꯥꯡꯗꯨꯅ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏ꯫ ꯏꯃꯥ ꯏꯆꯥ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯞꯅ ꯏꯪꯅ ꯇꯥꯟꯅꯗꯨꯅ ꯀꯔꯤ ꯇꯧꯕꯅ ꯐꯩ ꯍꯥꯏꯕꯗꯣ ꯑꯗꯨ ꯇꯥꯟꯅꯁꯤ ꯏꯃꯥ꯫ ꯀꯔꯤ ꯇꯥꯟꯅꯒꯗꯧꯔꯤꯕꯅꯣ? ꯅꯐꯤ ꯐꯥꯎꯕ ꯁꯨꯅꯤꯡꯗꯕ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯥꯟꯅꯗꯨꯅ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕ? ꯉꯥꯏꯈꯣꯁꯤ ꯏꯃꯥ ꯁꯥꯎꯈꯤꯅꯣꯕ ꯏꯃꯥ꯫ ꯏꯃꯥꯅ ꯁꯦꯟꯗꯣꯏ ꯄꯨꯏ ꯍꯥꯏꯔꯤꯗꯨꯕꯨ ꯀꯌꯥꯅꯣ? ꯁꯦꯜꯅ ꯀꯌా ꯂꯧꯔꯨꯔꯤꯅꯣꯕ? 2,000 ꯈꯛꯇꯒꯤꯅꯤ꯫ 90 ꯍꯨꯜꯂꯤꯕ꯫ ꯀꯌꯥ ꯌꯥꯝꯃꯦ? ꯃꯁꯤꯗ ꯍꯨꯟꯅꯅꯕ ꯍꯣꯠꯅꯕꯗ ꯀꯌా ꯋꯥꯏ? ꯑꯗꯣ ꯏꯃꯥ ꯈꯔꯒꯤ ꯍꯦꯟꯅ ꯄꯨꯒꯦ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯣ? ꯑꯗꯨꯃꯗꯤ ꯏꯃꯥ ꯉꯝꯃꯔꯣꯏ꯫ ꯏ ꯐꯥꯎꯕ ꯀꯌꯥ ꯋꯥꯅ ꯍꯥꯏꯅ ꯉꯥꯡꯅꯔꯒ ꯄꯤꯔꯛꯏ꯫ ꯁꯦꯜ ꯄꯨꯕ ꯍꯥꯏꯕꯁꯤꯁꯨ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯃꯤꯁꯨꯅꯦ ꯁꯤꯡꯕ ꯉꯝꯒꯗꯕ
ꯁꯦꯟꯗꯣꯏ ꯄꯤꯅꯤꯡꯕ ꯃꯤꯗꯣ ꯌꯦꯡꯗꯨꯅ ꯄꯤꯔꯤꯕꯅꯤ. ꯑꯩꯈꯣꯏꯒꯤꯗꯤ ꯀꯗꯥꯏ ꯅꯪ ꯐꯪꯉꯤ ꯁꯨꯅꯤꯡꯗꯕ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ. ꯅꯄꯥ ꯐꯪꯉꯤ ꯅꯥꯗꯨꯅ ꯂꯩ. ꯃꯤꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯅꯅꯦ ꯄꯤꯅꯤꯡꯗꯦ ꯃꯤꯅꯁꯨ. ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯏꯁꯧꯗꯣ ꯂꯥꯡꯕꯗꯣ ꯃꯁꯤꯗꯒꯤ ꯑꯩꯅ ꯐꯅꯅꯕ ꯂꯣꯏꯅ ꯁꯤꯜꯂꯒꯦ. ꯆꯥꯎꯕ ꯇꯥꯔꯤꯕ ꯐꯤꯁꯤꯡ ꯑꯗꯨ ꯈꯨꯟꯖꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ. ꯃꯃꯥ ꯏꯕꯦꯝꯃ ꯉꯥꯡꯕ ꯂꯦꯞꯇꯦ. ꯇꯧꯔꯅꯤ ꯁꯣꯏꯗꯅ ꯇꯧꯔꯅꯤ ꯑꯩꯅ ꯈꯪꯉꯤ. ꯅꯐꯤ ꯐꯨꯔꯤꯠ ꯑꯃ ꯐꯥꯎꯕ ꯁꯨꯗꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕ ꯅꯪꯅ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯈꯪꯉꯤ ꯑꯩꯅ ꯈꯪꯉꯤꯀꯣ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ. ꯆꯥꯎꯕ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯍꯧꯒꯠꯇꯦ. ꯐꯃꯨꯡ ꯑꯗꯨꯗ ꯃꯋꯣꯟ ꯈꯜꯂꯤ. ꯁꯦꯜꯁꯤ ꯀꯝꯗꯧꯅ ꯄꯥꯏꯒꯅꯤ? ꯑꯩ ꯀꯩꯗꯧꯁꯤꯒꯦ? ꯀꯔꯤꯒꯨꯝꯕ ꯀꯔꯕꯥꯔ ꯃꯆꯥ ꯑꯃꯇꯪꯗꯤ ꯍꯧꯗꯣꯛꯅꯒꯦ ꯍꯥꯏꯔꯕꯁꯨ ꯁꯦꯜ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ. ꯃꯤꯗꯧꯅ ꯏꯪꯈꯣꯜ ꯀꯣꯏꯅꯦ ꯍꯥꯏꯕꯁꯨ ꯏꯪꯈꯣꯜꯅꯦꯅ. ꯈꯨꯕꯥꯛꯃꯨꯛꯇꯪ ꯄꯥꯛꯄꯁꯤꯅ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯊꯣꯛꯅ ꯃꯊꯥ ꯁꯥꯒꯗꯧꯔꯤꯗ ꯑꯩꯗꯤ. ꯆꯥꯎꯕ ꯑꯃꯨꯛ ꯆꯦꯞ ꯑꯃꯨꯛ ꯂꯣꯡ ꯇꯧꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯑꯣꯟꯗꯨꯅ ꯂꯩ. ꯃꯃꯥ ꯏꯕꯦꯝꯃ ꯑꯃꯨꯛꯁꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯪꯉꯛꯏ. ꯑꯣ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯁꯦꯜ ꯄꯥꯏꯅꯅꯕ ꯊꯕꯛ ꯇꯧꯔꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤꯕꯗꯨꯕꯣ? ꯍꯧꯖꯤꯛ ꯁꯨꯃꯥꯡꯁꯦ ꯐꯥꯎꯕ ꯋꯥꯏ ꯁꯤꯠꯅꯤꯡꯗꯦ ꯅꯠꯇ꯭ꯔꯣ? ꯆꯥꯎꯕ ꯃꯃꯥꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯗꯨꯅ ꯍꯤꯞꯄ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ. ꯆꯥꯎꯕ ꯇꯟꯅ ꯍꯧꯒꯠꯇꯨꯅ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯀ꯭ꯋꯥꯛꯁꯤꯡ ꯌꯥꯍꯧꯔꯛꯄꯒ ꯆꯕꯦꯡ ꯇꯟꯕꯝ ꯌꯥꯎꯁꯤꯜꯂꯛꯏ. ꯌꯥꯎꯁꯜꯂꯛꯄ ꯅꯠꯇꯦ ꯈꯔꯁꯨ ꯇꯜ. ꯏꯀꯥꯏꯕ ꯈꯪꯃꯟꯗꯦ. ꯆꯥꯔꯤꯕ ꯆꯥꯛꯇꯣ ꯊꯥꯗꯔꯛꯄ ꯅꯠꯇꯦꯀꯣ. ꯆꯥꯎꯕ ꯉꯥꯡꯉꯤꯕ ꯑꯗꯨꯒ ꯇꯥꯗꯅ ꯃꯥꯒꯤ ꯃꯊꯧ ꯇꯧꯔꯛꯏ. ꯆꯥꯎꯕ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯇꯥꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯇꯣꯃꯥꯟꯒꯤꯗ ꯂꯥꯛꯏ. ꯇꯣꯃꯥꯟ ꯆꯔꯨ ꯈꯛꯇꯨꯅ ꯂꯩꯔꯝꯃꯤ. ꯆꯥꯎꯕ ꯂꯥꯛꯇꯨꯅ ꯇꯣꯃꯥꯟꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯊꯔꯛꯏ. ꯆꯥꯎꯕ ꯋꯥꯁꯨ ꯍꯥꯏꯗꯦ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ. ꯇꯣꯃꯥꯟ ꯆꯥꯎꯕꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯔꯛꯏ. ꯇꯣꯃꯥꯟ ꯅꯣꯛꯇꯨꯅ ꯆꯥꯎꯕ ꯀꯩꯗꯧꯔꯒꯦ? ꯏꯌꯥꯝꯕꯅ ꯑꯗꯨ ꯌꯥꯝꯅ ꯆꯤꯟꯇꯥ ꯄꯨꯔꯤꯗꯨꯕꯣ? ꯆꯥꯎꯕ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯑꯗꯨꯝ ꯂꯩ. ꯇꯣꯃꯥꯟꯅ ꯑꯃꯨꯛꯀꯁꯨ ꯆꯥꯎꯕ ꯀꯔꯤ ꯇꯧꯔꯒꯦ ꯋꯥꯅꯦ? ꯑꯩꯗꯤ ꯈꯪꯗꯦꯀꯣ. ꯁꯤꯅꯤ ꯃꯥꯏꯅꯤ ꯍꯥꯏꯗ꯭ꯔꯕꯗꯤ ꯃꯤꯅ ꯈꯟꯕ ꯋꯥꯈꯜ ꯈꯪꯕ ꯍꯥꯏꯕꯗꯨꯗꯤꯅꯦ ꯑꯩꯒꯤ ꯁꯛꯇꯤ ꯅꯠꯇꯦ. ꯍꯥꯏꯅꯤꯡꯕꯗꯣ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯕ. ꯃꯁꯤꯗꯅꯦ ꯑꯩꯅ ꯈꯪꯒꯗꯧꯔꯤꯕꯁꯦ. ꯆꯥꯎꯕ ꯃꯊꯥ ꯁꯥꯅ ꯇꯣꯃꯥꯟ ꯅꯌꯥꯝꯕꯁꯦ ꯑꯍꯤꯡ ꯇꯨꯝꯕꯒ ꯌꯥꯗ꯭ꯔꯤꯅꯤ ꯅꯪꯕꯣ. ꯀꯔꯤꯕꯣ? ꯇꯣꯃꯥꯟ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯥꯏꯕꯅꯣ? ꯅꯅꯥꯎꯗꯤ ꯚꯥꯞ ꯇꯥꯗ꯭ꯔꯦ. ꯍꯥꯏꯅꯤꯡꯕꯗꯣ ꯁꯦꯡꯅ ꯍꯥꯏꯌꯨ. ꯑꯩꯅ ꯉꯝꯕ ꯃꯇꯦꯡ ꯑꯣꯏꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯇꯧꯖꯒꯦ. ꯇꯣꯃꯥꯟ ꯅꯪ ꯁꯦꯜꯒ ꯂꯩꯖꯕ꯭ꯔꯣ? ꯂꯩꯔꯗꯤ ꯈꯔ ꯂꯧꯒꯦ. ꯁꯦꯜꯕꯨ ꯀꯌꯥꯅꯣ? ꯀꯔꯤ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕꯅꯣ? ꯈꯪꯗꯦ. ꯉꯥꯅꯨꯔ ꯌꯦꯜꯂ ꯈꯔ ꯂꯣꯏꯔꯒꯦ. ꯃꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯂꯝꯕꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ. ꯑꯗꯨꯗꯤ ꯑꯉꯥꯡ ꯅꯠꯇꯦꯗꯅ. ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯨꯗꯤ ꯑꯩꯉꯣꯟꯗꯗꯤ ꯂꯩꯇꯦꯕ ꯆꯥꯎꯕ. ꯏꯃꯥꯗꯒꯗꯤ ꯂꯩꯇꯕ ꯖꯥꯠꯂꯥ? ꯑꯩ ꯎꯄꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯦ. ꯉꯥꯅꯨ ꯌꯦꯟ ꯈꯔ ꯂꯣꯏꯗ꯭ꯔꯕꯗꯤ ꯑꯩ ꯍꯤꯡꯕ ꯉꯝꯒꯗꯕ ꯃꯥꯟꯁꯤꯜꯂꯛꯇꯦ. ꯏꯃꯥꯅ ꯃꯔꯣꯜ ꯑꯃ ꯉꯥꯏꯍꯥꯛꯇ ꯀꯥꯡꯗꯦ ꯉꯥꯡꯉꯤꯕ. ꯑꯩꯅꯦ ꯆꯥꯛ ꯆꯥꯕ ꯐꯥꯎꯕ ꯇꯟꯁꯤꯜꯂꯛꯏ ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ. ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯒꯗꯕꯗꯨꯁꯨ ꯄꯤꯔꯛꯎ ꯌꯥꯔꯣ? ꯏꯃꯥꯁꯨ ꯇꯥꯊꯣꯠꯂꯩꯒꯤ ꯁꯦꯟꯗꯣꯏ ꯄꯨꯔꯤ. ꯃꯁꯤ ꯐꯥꯎꯕ ꯍꯨꯟꯕ ꯉꯝꯂꯛꯇꯦ. ꯃꯉꯣꯟꯗꯒꯤ ꯅꯠꯇ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤꯁꯨ ꯄꯨꯔꯨꯒꯅꯤ? ꯈꯨꯜ ꯂꯩꯀꯥꯏꯁꯤꯗꯕꯨ. ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯆꯥꯎꯕ. ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯂꯩꯇꯨꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ. ꯍꯥꯟꯅꯗꯤꯅꯦ ꯇꯥꯁꯤꯟ ꯎꯁꯤꯟꯅꯗꯅ ꯑꯗꯨꯝ ꯂꯩꯕ ꯉꯝꯃꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯄꯥꯕꯁꯨ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ. ꯏꯃꯥꯁꯨ ꯁꯣꯟꯖꯤꯜꯂꯛꯏ. ꯂꯩꯊꯣꯛꯄ ꯉꯝꯃꯛꯇ꯭ꯔꯦ. ꯂꯪꯐꯩ ꯆꯠꯂꯁꯤꯔꯥ ꯍꯥꯏꯕꯁꯨ ꯄꯥꯕꯁꯦ ꯃꯆꯦꯠ ꯅꯥꯕꯁꯤꯗ. ꯂꯪꯐꯩꯗꯤ ꯆꯠꯈꯨꯝꯁꯤꯗ. ꯏꯃꯥꯗ ꯁꯦꯜ ꯂꯩꯕ꯭ꯔꯥ ꯍꯪꯈꯤꯁꯤ. ꯂꯩꯔꯗꯤ ꯈꯔ ꯂꯧꯔꯒ ꯀꯔꯤꯅꯣ ꯌꯦꯡꯉꯁꯤ. ꯑꯅꯤꯗꯨ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯁꯅꯥꯔꯩ ꯑꯅꯤꯗꯨꯅ ꯁꯨꯛꯇꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯆꯥꯎꯕ ꯀꯩꯗꯧꯔꯒꯦꯅꯦ ꯅꯣꯏꯕꯣ? ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯣ ꯄꯨꯡꯃꯛ ꯃꯛꯏꯗꯨꯕꯣ? ꯇꯣꯃꯥꯟꯅ ꯑꯣꯏꯅ ꯏꯃꯥꯒꯤ ꯁꯦꯜꯒ ꯂꯩꯖꯕ꯭ꯔꯣ? ꯁꯦꯜꯕꯨ ꯀꯌꯥꯅꯣꯅꯦ? ꯈꯔ ꯌꯥꯝꯅ. ꯍꯥꯏ ꯅꯨꯄꯤ ꯎꯅꯕ ꯆꯠꯄꯗꯕꯨ ꯁꯦꯜ ꯀꯌꯥꯝ ꯆꯪꯗꯨꯅ ꯀꯌꯥꯝ ꯄꯨꯅꯤ ꯍꯥꯏꯒꯦ? ꯌꯥꯝꯅꯒ ꯄꯨꯔꯨꯅꯨ ꯈꯔꯗꯪ ꯄꯨ. ꯑꯗꯨꯏ ꯅꯠꯇꯦꯕ ꯏꯃꯥꯅ ꯃꯔꯣꯜ ꯑꯃ. ꯍꯩꯃꯥ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯗ ꯁꯤꯖꯤꯟꯅꯅꯕꯅꯣꯕ? ꯆꯥꯎꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯏ. ꯁꯅꯥꯔꯩꯁꯨ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯍꯥꯏꯗꯕ ꯑꯗꯨꯗ ꯇꯔꯥꯏꯅ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯑꯋꯥꯕꯒꯤ ꯁꯣꯔ ꯑꯃꯒ ꯌꯥꯎꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ. ꯑꯗꯨꯗꯤ ꯑꯌꯥꯝꯕ ꯁꯦꯟꯐꯝꯗꯤ ꯑꯩꯉꯣꯟꯗꯗꯤ ꯂꯩꯇꯦ. ꯀꯝꯗꯧꯅꯤ? ꯂꯣꯏꯒꯦꯅ ꯂꯣꯏꯔꯕꯗꯤ ꯑꯃ ꯑꯅꯤꯗꯤ ꯀꯔꯝꯅ ꯂꯣꯏꯔꯨꯅꯤ? ꯆꯥꯎꯕ ꯅꯨꯡꯉꯥꯏꯇꯅ ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯂꯩꯇ꯭ꯔꯕꯗꯤ ꯀꯔꯤꯅꯣꯃ ꯈꯟꯅꯕ ꯍꯥꯏꯕꯗꯨꯅꯤ. ꯑꯅꯤꯗꯨ ꯃꯊꯥ ꯁꯥꯅ ꯑꯃꯨꯛ ꯊꯣꯛꯈꯤ. ꯇꯣꯃꯥꯟ ꯆꯥꯎꯕꯒꯤ ꯃꯇꯧꯗꯨꯗ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯔꯛꯏ. ꯍꯥꯏꯅ ꯇꯣꯃꯥꯟ ꯃꯥꯒꯤꯗꯤ ꯊꯣꯏꯅ ꯋꯥꯔꯨꯗꯦ. ꯏꯃꯨꯡ ꯑꯁꯤꯗ ꯑꯍꯦꯟꯕ ꯂꯩꯇ꯭ꯔꯕ ꯐꯥꯎꯕ ꯀꯣꯟꯅꯅꯕꯗꯤ ꯃꯔꯩꯔꯤ. ꯆꯥꯎꯕ ꯂꯧꯕꯨꯛ ꯆꯠꯀꯅꯤ ꯍꯥꯏꯅ ꯊꯣꯔꯛꯏ꯫
ꯇꯥꯊꯣꯠꯂꯩꯁꯨ ꯁꯦꯜ ꯂꯧꯔꯨꯕ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯊꯦꯡꯅꯔꯦ ꯆꯥꯎꯕꯅ ꯇꯥꯊꯣꯠꯂꯩ ꯏꯆꯜꯕꯨ ꯀꯥꯏ ꯆꯠꯂꯨꯔꯤꯅꯣ ꯇꯥ ꯆꯥꯎꯕ ꯑꯩꯅ ꯆꯠꯄꯕꯨ ꯀꯔꯤ ꯑꯣꯏꯅꯤ ꯁꯦꯜ ꯑꯃꯨꯛ ꯂꯧꯕ ꯑꯃꯨꯛ ꯄꯤꯊꯣꯛꯄ ꯁꯤꯅꯤꯗꯅ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯊꯕꯛꯀ ꯑꯝꯇ ꯂꯩꯖꯕ ꯅꯠꯇꯦꯗ ꯅꯪꯕꯨ ꯑꯗꯨꯅ ꯑꯗꯨꯝ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯅꯠꯇꯦ ꯑꯃꯗꯨꯒ ꯀꯩꯝꯇ ꯈꯟꯗ꯭ꯔꯕꯕ ꯃꯇꯝ ꯍꯦꯟꯗꯣꯛꯈꯤꯅꯤꯀꯣ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯀꯩꯅꯣꯗꯣ ꯇꯥꯊꯣꯠꯂꯩ ꯍꯥꯏꯔꯛꯂꯤꯕꯗꯨ ꯚꯥꯞ ꯑꯗꯨꯝ ꯇꯥꯏ ꯇꯥꯊꯣꯠꯂꯩ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯪꯗꯦꯗ ꯇꯥ ꯆꯥꯎꯕ ꯃꯌꯥꯝꯅꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯅꯨꯄꯥꯒꯤ ꯋꯥꯈꯜꯁꯦ ꯏꯆꯪ ꯆꯪꯉꯨ ꯍꯥꯏꯕ ꯌꯥꯗꯦ ꯅꯨꯄꯥꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯅꯨꯄꯥ ꯃꯌꯥꯝꯁꯦ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯥ ꯑꯃ ꯐꯥꯎꯕ ꯍꯦꯛꯇ ꯌꯥꯎꯗꯕ ꯑꯃꯗ ꯌꯦꯡꯉꯨꯏ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤ ꯑꯃꯗ ꯌꯦꯡꯉꯨꯏ ꯀꯩꯅꯣꯝꯃ ꯍꯦꯛꯇ ꯂꯩꯔꯝꯃꯤ ꯑꯁ ꯈꯪꯗꯦꯗ ꯇꯥ ꯆꯥꯎꯕ ꯀꯔꯤꯅꯣꯅꯦ ꯇꯥꯊꯣꯠꯂꯩ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯁꯤ ꯅꯪꯅ ꯄꯥꯝꯕ ꯑꯝꯇ ꯍꯦꯛ ꯌꯥꯎꯗ꯭ꯔꯕ ꯍꯣꯏ ꯇꯥ ꯆꯥꯎꯕ ꯑꯗꯨꯕꯨꯅꯦ ꯑꯃꯇꯪꯗꯤ ꯂꯩꯌꯦ ꯑꯦ ꯀꯅꯥꯅꯣꯅꯦꯍꯦ ꯏꯆꯜꯅ ꯇꯥꯡꯅ ꯂꯨꯠꯆꯔꯤꯕꯗꯨꯕꯣ ꯇꯥ ꯆꯥꯎꯕ ꯏꯀꯥꯏꯖꯩꯗ ꯏꯍꯦ ꯀꯩꯗꯧꯋꯦꯒꯦ ꯑꯗꯨꯕꯣ ꯑꯩꯁꯨ ꯅꯕꯨꯡꯅꯦ ꯈꯜꯂꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯋꯥꯁꯦ ꯇꯥ ꯆꯥꯎꯕꯒ ꯇꯥꯟꯅꯔꯒꯕꯨꯗꯤ ꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯗ ꯄꯥꯛ ꯍꯦꯛ ꯍꯧꯗꯣꯛꯄ ꯉꯝꯗꯕ ꯑꯩꯁꯦ ꯍꯩꯁ ꯑꯗꯨꯗꯤ ꯏꯆꯜꯒꯤꯁꯦ ꯄꯪꯂꯥꯞꯇꯤ ꯂꯥꯞꯄꯣꯏꯗꯧꯔꯤ ꯅꯠꯇꯦ ꯑꯩꯅ ꯆꯤꯡꯅꯔꯤꯕ ꯃꯤꯁꯛꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤꯗ ꯇꯥꯊꯣꯠꯂꯩ ꯏꯀꯥꯏꯅ ꯅꯣꯛꯏ ꯑꯗꯨꯒ ꯇꯥ ꯆꯥꯎꯕ ꯆꯨꯝꯃꯝꯕꯁꯨ ꯃꯌꯥꯕ ꯖꯥꯠꯅꯤꯗ ꯑꯗꯨꯗ ꯑꯩꯅ ꯍꯦꯛ ꯍꯧꯗꯣꯛꯂꯨꯕꯁꯤꯗ ꯐꯖꯕ ꯈꯤꯇꯪ ꯋꯥꯠꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯆꯜꯕꯨ ꯀꯔꯤ ꯋꯥꯠꯇꯅ ꯃꯣꯏꯒꯨꯝꯕꯅ ꯌꯥꯗꯕ ꯀꯔꯤ ꯃꯇꯤꯛ ꯂꯩꯒꯦ ꯅꯪ ꯇꯥ ꯆꯥꯎꯕ ꯇꯧꯒꯦ ꯃꯥꯅ ꯌꯥꯗꯕ ꯉꯝꯕ ꯅꯠꯇꯦ ꯏꯆꯜꯗꯤ ꯑꯁꯨꯛ ꯌꯥꯝ ꯀꯨꯏꯅ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯈꯥꯡꯉꯝꯃꯦꯗ ꯈꯥꯡꯉꯤꯕꯅꯦ ꯇꯥ ꯆꯥꯎꯕ ꯃꯤꯅ ꯑꯩꯕꯨ ꯏꯀꯥꯏ ꯈꯪꯗꯕꯤ ꯇꯧꯉꯝꯃꯤꯅꯦ ꯍꯥꯏꯅꯈꯤꯅꯤ ꯍꯥꯏꯅ ꯆꯥꯛꯅ ꯈꯥꯡꯂꯤꯕꯅꯤ ꯈꯪꯗꯦꯗ ꯇꯥ ꯆꯥꯎꯕ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕꯁꯦ ꯌꯥꯝ ꯋꯥꯈ꯭ꯔꯦ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕ ꯉꯝꯗꯦ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯃꯁꯤꯗ ꯈꯟꯕꯗ ꯏꯕꯨꯡ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯕꯁꯨ ꯅꯠꯇꯦ ꯆꯨꯝꯃꯤ ꯑꯗꯨꯕꯨꯅꯦ ꯅꯨꯡꯁꯤꯕꯁꯤꯗꯤ ꯐꯣꯡꯗꯣꯛꯀꯗꯕꯅꯤ ꯐꯣꯡꯗꯣꯛꯇꯕ ꯅꯨꯡꯁꯤꯕꯗꯤ ꯄꯥꯞꯅꯦ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯑꯗꯨꯝ ꯍꯥꯏꯅ ꯑꯩꯁꯨ ꯈꯜꯂꯕꯅꯤ ꯃꯥꯅ ꯌꯥꯕꯤꯕ ꯌꯥꯕꯤꯗꯕ ꯐꯣꯡꯗꯗꯤ ꯐꯣꯡꯗꯣꯛꯑꯒꯦ ꯍꯥꯏꯗꯅ ꯑꯗꯨ ꯇꯥ ꯆꯥꯎꯕ ꯑꯩꯕꯨ ꯇꯊꯤ ꯑꯃꯨꯛ ꯉꯥꯡꯉꯛꯑꯕꯗꯤ ꯃꯥꯗꯤ ꯑꯩꯁꯦ ꯀꯌꯥ ꯄꯥꯝꯗꯕ ꯌꯥꯅꯤꯡꯗꯕꯁꯨ ꯃꯥꯜꯂꯤ ꯍꯦ ꯑꯄꯪꯕꯤ ꯃꯗꯨꯗꯤꯅꯦ ꯃꯒꯨꯟ ꯂꯩꯍꯟꯕ ꯁꯥꯔꯤꯕꯅꯤ ꯈꯪꯉꯕ ꯅꯕꯨꯡ ꯂꯩꯔꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯕꯨꯡꯅ ꯐꯅꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ ꯑꯁꯦꯡꯕꯔꯣ ꯇꯥ ꯆꯥꯎꯕ ꯍꯣꯏꯅꯦ ꯅꯨꯡꯉꯥꯏꯔꯦꯗ ꯑꯗꯨꯗꯤ ꯇꯥ ꯆꯥꯎꯕ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯀꯣꯟꯅ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯍꯥꯏꯅꯔꯁꯤ ꯍꯣꯏ ꯆꯠꯂꯣ ꯇꯥꯊꯣꯠꯂꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯏ ꯆꯥꯎꯕ ꯃꯊꯟꯇ ꯑꯩꯅ ꯈꯟꯕ ꯋꯥꯈꯜꯁꯤ ꯆꯨꯝꯗꯤꯗꯅ ꯑꯩꯅ ꯈꯜꯂꯦꯕ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯑꯩ ꯂꯧꯍꯧꯗꯕ ꯌꯥꯗꯦ ꯆꯥꯎꯕ ꯃꯌꯨꯝꯗ ꯆꯠꯇꯕ ꯃꯈꯩ ꯇꯣꯃꯥꯜꯒꯤꯗ ꯂꯥꯛꯏ ꯆꯥꯎꯕ ꯁꯨꯃꯥꯡ ꯑꯗꯨꯗꯒꯤ ꯇꯣꯃꯥꯜ ꯀꯥꯏ ꯂꯩꯒꯦ ꯅꯪꯕꯣ ꯇꯣꯃꯥꯜ ꯃꯥꯒꯤ ꯀꯥꯗꯒꯤ ꯁꯤꯗ ꯂꯩꯌꯦ ꯆꯪꯉꯣ ꯆꯥꯎꯕ ꯆꯪꯂꯛꯄꯒ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯂꯩꯔꯦꯍꯦ ꯅꯪꯗꯤ ꯂꯣꯇ꯭ꯔꯤ ꯐꯥꯎꯔꯦ ꯅꯔꯥꯏꯕꯛ ꯐꯩꯍꯦ ꯅꯪꯃꯨꯛ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯂꯥꯏꯕꯛ ꯐꯕ ꯅꯨꯄꯥꯗꯤ ꯑꯝꯇ ꯂꯩꯔꯝꯃꯔꯣꯏ ꯀꯩꯅꯣꯃꯦ ꯇꯥ ꯆꯥꯎꯕ ꯋꯥꯗꯤ ꯁꯨꯛꯍꯥꯏ ꯍꯥꯏꯗꯦ ꯅꯪꯒꯤ ꯊꯣꯛꯄ ꯑꯃ ꯅꯊꯟꯇ ꯄꯪꯍꯥꯗ ꯍꯔꯥꯎꯏ ꯁꯨꯝꯗꯧꯕꯅꯦꯃꯤ ꯋꯥꯔꯤꯁꯦ ꯆꯥꯎꯕ ꯇꯥꯊꯣꯠꯂꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯂꯤꯔꯛꯏ ꯇꯣꯃꯥꯜ ꯅꯣꯛꯇꯨꯅ ꯌꯥꯔꯦ ꯇꯥ ꯆꯥꯎꯕ ꯋꯥꯔꯤꯗꯣ ꯑꯗꯨꯋꯥꯏꯗ ꯂꯦꯞꯍꯧꯔꯣ ꯏꯁꯥꯁꯦ ꯃꯔꯦꯡ ꯆꯠꯂꯦ ꯑꯝꯇ ꯇꯣꯛꯑꯣ ꯍꯦ ꯑꯄꯪ ꯒꯙꯥ ꯄꯪꯒꯅꯨꯅꯦ ꯅꯪꯕꯣ ꯑꯁ ꯇꯥ ꯆꯥꯎꯕ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯎꯔꯒ ꯌꯥꯝꯅ ꯃꯤꯅ ꯄꯪꯊꯅꯩ ꯍꯥꯏ ꯑꯩꯗꯤ ꯃꯥꯁꯦ ꯍꯦꯛ ꯎꯕꯒ ꯄꯨꯛꯀꯥꯁꯦ ꯊꯨꯛ ꯂꯥꯎꯏ ꯑꯩ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ ꯃꯆꯤꯟ ꯈꯨꯀꯟꯗꯨꯒ ꯇꯣꯃꯥꯜ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯇꯥꯊꯣꯠꯂꯩꯕꯨ ꯌꯥꯗꯦ ꯄꯥꯝꯗꯦ ꯇꯣꯃꯥꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯐꯔꯦ ꯇꯣꯛꯑꯁꯤ ꯑꯗꯨꯕꯨ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯗꯤ ꯄꯥꯡꯗꯕ ꯌꯥꯗꯦ ꯀꯔꯤ ꯃꯇꯦꯡ ꯁꯦ ꯅꯪꯅꯅꯦ ꯑꯁꯨꯃꯥꯏꯅ ꯍꯥꯏꯒꯗꯕ ꯆꯥꯎꯕ ꯃꯥꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯃꯌꯥꯝꯗꯨ ꯇꯣꯃꯥꯜꯗ ꯂꯣꯏꯅ ꯁꯤꯟꯅꯔꯛꯏ ꯇꯣꯃꯥꯜ ꯃꯥꯁꯨ ꯆꯥꯎꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯖꯔꯛꯏ ꯈꯟꯊꯔꯨꯕꯅꯤ ꯃꯗꯨꯗ ꯊꯕꯛ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯝꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯣꯃꯥꯜꯅ ꯑꯗꯨꯕꯨ ꯇꯥ ꯆꯥꯎꯕ ꯍꯌꯦꯡꯋꯥꯏ ꯈꯪꯅꯔꯛꯑꯗꯤ ꯌꯥꯅꯤ ꯈꯪꯉꯕꯁꯨ ꯇꯥꯊꯣꯠꯂꯩꯗꯣ ꯑꯗꯨꯛ ꯍꯥꯛꯅ ꯐꯠꯇꯕ ꯃꯤꯁꯨ ꯅꯠꯇꯦ ꯃꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯤꯡꯐꯝ ꯊꯣꯛꯄ ꯑꯗꯨꯕꯨ ꯋꯥꯠꯇꯅ ꯁꯤꯡꯉꯒ ꯂꯣꯏꯔꯦ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯌꯥꯝꯕꯒꯤ ꯎꯄꯥꯏ ꯑꯝꯇ ꯂꯩꯇꯦ ꯅꯪꯅ ꯈꯔ ꯃꯇꯦꯡ ꯇꯧꯕꯤꯗꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯩꯅ ꯍꯥꯏꯔꯕꯁꯨ ꯃꯥ ꯌꯥꯔꯛꯑꯣꯏ ꯌꯥꯏ
ꯂꯥꯏꯕꯛ ꯆꯥꯡꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯋꯥ ꯇꯨꯞꯊꯣꯛꯅꯩ꯫ ꯑꯁꯥ ꯃꯊꯪ ꯍꯦꯛꯇ ꯁꯥꯒꯠꯂꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯊꯣꯠꯂꯩ ꯊꯣꯔꯛꯏ꯫ ꯇꯣꯃꯥꯜ ꯇꯥꯊꯣꯠꯂꯩꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯦ꯫ ꯇꯣꯃꯥꯜ ꯃꯁꯥꯗꯨ ꯍꯩꯅꯗꯗꯨꯅ ꯐꯠ ꯐꯠ ꯅꯥꯟꯊꯩ ꯑꯗꯨꯒ ꯇꯥꯆꯧꯕ ꯃꯥ ꯎꯔꯛꯄꯩꯔ ꯀꯩꯅꯣ ꯈꯪꯗꯦ ꯏꯁꯥꯁꯦ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯄ ꯍꯧꯔꯦ ꯋꯥꯅꯤ꯫ ꯏꯍꯦ ꯅꯪꯗꯤ ꯂꯥꯏꯃ ꯅꯨꯄꯥ ꯃꯥꯟꯗꯦꯍꯦ꯫ ꯁꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯑꯗꯨꯝꯅꯤ꯫ ꯑꯗꯨꯗ ꯋꯥꯗꯣ ꯃꯥꯕꯨ ꯄꯥꯝꯕꯒꯤ ꯃꯑꯣꯡꯗ ꯈꯤꯇꯪ ꯆꯥꯎꯕ ꯃꯥꯁꯨ ꯇꯛꯄ ꯌꯥꯕ ꯇꯛꯂꯛꯏ꯫ ꯇꯥꯊꯣꯠꯂꯩ ꯆꯥꯎꯕ ꯂꯩꯕꯗꯨꯗ ꯆꯪꯗꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯆꯥꯎꯕꯅ ꯇꯣꯃꯥꯜꯗ ꯆꯠꯂꯣ ꯑꯩ ꯂꯩꯕꯁꯤꯗ ꯆꯪꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯆꯠꯂꯣ ꯇꯥꯆꯧꯕ ꯏꯍꯦ ꯆꯪꯉꯣꯅꯦ ꯅꯪꯕꯣ꯫ ꯇꯣꯃꯥꯜ ꯇꯟꯅ ꯆꯪꯂꯛꯏ꯫ ꯇꯣꯃꯥꯜ ꯇꯥꯊꯣꯠꯂꯩꯒꯤ ꯃꯅꯥꯛꯇꯨꯗ ꯂꯦꯞꯇꯨꯅ ꯇꯥꯊꯣꯠꯂꯩ ꯏꯀꯥꯏꯅ ꯇꯞꯅ ꯀꯩ ꯍꯥꯏꯒꯦ ꯇꯥ ꯇꯣꯃꯥꯜ꯫ ꯇꯣꯃꯥꯜ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯎꯠꯇꯦ ꯇꯣꯃꯥꯜ ꯑꯃꯨꯛꯀꯁꯨ꯫ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ? ꯍꯋꯥꯏꯖꯥꯔ ꯊꯣꯡꯕ꯫ ꯇꯣꯃꯥꯜ ꯃꯈꯣꯏ ꯃꯔꯦꯟ ꯊꯤꯠꯂꯤ꯫ ꯇꯥꯊꯣꯠꯂꯩ ꯏꯀꯥꯏꯅ ꯇꯥ ꯇꯣꯃꯥꯜ ꯑꯩꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗꯕꯤꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ? ꯍꯥ ꯅꯪꯕꯣ ꯑꯩꯅ ꯈꯟꯗꯦ ꯀꯩꯗꯧꯕꯒꯤ ꯈꯟꯗꯣꯏꯅꯣ? ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯅꯪꯕꯨ ꯃꯇꯥꯡ ꯆꯥꯕ ꯍꯥꯏꯅ ꯑꯗꯨꯕꯨ ꯊꯃꯣꯏ ꯇꯤꯟꯅꯗꯨꯅ ꯅꯪꯅ ꯍꯥꯟꯅ ꯍꯥꯟꯈꯤꯕꯒꯤ ꯋꯥꯅꯤ꯫ ꯇꯥꯊꯣꯠꯂꯩ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯇꯥ ꯇꯣꯃꯥꯜ ꯑꯁꯦꯡꯕꯔꯣ? ꯑꯁꯦꯡꯕꯅꯤ꯫ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯔꯨꯕ ꯌꯥꯔꯤꯕꯣ? ꯇꯥꯊꯣꯠꯂꯩ ꯃꯈꯣꯡ ꯃꯁꯥꯎ ꯍꯔꯥꯎꯅ ꯐ꯭ꯔꯤꯡ ꯆꯣꯡꯉꯤ꯫ ꯇꯥ ꯇꯣꯃꯥꯜ ꯅꯍꯥꯟꯒꯩ ꯀꯣꯛ ꯍꯥꯏꯔꯛꯑꯁꯨ ꯌꯥꯕꯗꯨꯕꯨ ꯑꯩꯅ ꯑꯗꯨꯝ ꯌꯥꯔꯛꯇꯧ ꯂꯩꯔꯗꯨꯕꯨ꯫ ꯇꯣꯃꯥꯜ ꯇꯥꯊꯣꯠꯂꯩꯒꯤ ꯃꯇꯧ ꯑꯗꯨꯗꯅ ꯍꯦꯟꯈ꯭ꯔꯦ ꯁꯥꯎꯅꯤꯡꯕ꯫ ꯁꯨꯝ ꯀꯨꯏꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯇꯥꯊꯣꯠꯂꯩ ꯅꯪꯁꯨ ꯆꯪꯉꯣ ꯑꯩꯁꯨ ꯆꯪꯉꯒꯦ ꯃꯤꯅ ꯎꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯥ ꯆꯪꯉꯣꯕ? ꯑꯧ ꯆꯪꯉꯣ꯫ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤꯔ ꯈꯪꯗꯦ ꯑꯩꯁꯨ ꯃꯤꯍꯨꯜꯁꯦ ꯌꯥꯝ ꯆꯣꯡꯉꯤ꯫ ꯇꯥꯊꯣꯠꯂꯩ ꯃꯥꯁꯨ ꯅꯣꯛꯇꯨꯅ ꯑꯗꯨꯕꯨꯗꯤ ꯇꯥ ꯇꯣꯃꯥꯜ ꯑꯩꯁꯨ ꯌꯥꯝ ꯆꯣꯡꯉꯤ꯫ ꯑꯗꯨꯅꯤ ꯀꯣꯟꯅ ꯃꯥꯏ ꯐꯖꯔꯛꯆꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯆꯪꯉꯣ꯫ ꯆꯪꯉꯒꯦ꯫ ꯑꯗꯣ ꯇꯥ ꯇꯣꯃꯥꯜꯁꯨ ꯆꯪꯉꯣꯀꯣ꯫ ꯇꯥꯊꯣꯠꯂꯩ ꯆꯠꯅꯤꯡꯗ ꯆꯠꯈꯤ꯫ ꯇꯣꯃꯥꯜ ꯇꯥꯊꯣꯠꯂꯩꯕꯨ ꯎꯔꯒ ꯃꯈꯣꯏ ꯃꯔꯤꯜ ꯊꯤꯠꯂꯤ꯫ ꯅꯍꯥꯟ ꯃꯈꯩꯒ ꯉꯁꯤꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯩꯅꯔꯛꯇ꯭ꯔꯤ꯫ ꯇꯁꯦꯡꯅ ꯌꯥꯝꯅ ꯄꯛꯆꯗꯦ ꯇꯥꯊꯣꯠꯂꯩꯅ ꯑꯁꯨꯝꯅ ꯇꯧꯕꯁꯤ꯫ ꯇꯣꯃꯥꯜ ꯃꯥꯒꯤꯁꯨ ꯑꯍꯥꯟꯕꯅꯤ ꯇꯥꯊꯣꯠꯂꯩ ꯑꯁꯨꯝꯅ ꯏꯪꯅ ꯇꯞꯅ ꯉꯥꯡꯕ ꯋꯥꯒ ꯇꯥꯔꯤꯕꯁꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯅꯤꯗꯨ ꯈꯔ ꯅꯛꯁꯤꯟꯅꯕ ꯍꯧꯔꯛꯂꯤ꯫ ꯈꯨꯗꯤꯡꯃꯛꯁꯤ ꯆꯥꯎꯕ ꯃꯥꯒꯤ ꯂꯥꯜꯂꯣꯡꯅꯤ꯫ ꯇꯥꯊꯣꯠꯂꯩ ꯉꯁꯤꯁꯨ ꯇꯣꯃꯥꯜ ꯎꯅꯕ ꯆꯠꯀꯅꯤ ꯍꯥꯏꯅ ꯑꯔꯩꯕ ꯃꯈꯩ ꯀꯦꯔꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯪꯉꯛꯇꯨꯅ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯆꯥꯕꯨ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯁꯨꯛ ꯌꯥꯝ ꯀꯦꯔꯤꯗꯨꯕꯣ? ꯁꯦꯜ ꯈꯣꯝꯕꯅꯦ ꯄꯥꯕ꯫ ꯏꯆꯥꯒꯤ ꯃꯑꯣꯡꯁꯤ ꯁꯦꯜ ꯈꯣꯝꯕ ꯃꯥꯟꯗꯦ ꯍꯥꯏꯌꯨ ꯏꯄꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯏꯆꯥꯅ ꯍꯟꯗꯛ ꯃꯔꯛ ꯇꯣꯏꯅ ꯀꯦꯈꯠꯂꯛꯂꯤꯕꯒꯤ ꯃꯔꯝ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ꯫ ꯍꯥꯏꯌꯨꯅꯦ꯫ ꯑꯣ ꯑꯩꯁꯨ ꯂꯩꯁꯥꯕꯤꯅꯤ ꯂꯩꯁꯥꯕꯤꯅ ꯀꯦꯕꯕꯨ ꯃꯔꯝ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯥꯗ ꯉꯁꯤꯗꯤꯅꯦ ꯈꯔ ꯊꯦꯡꯉꯛꯄ ꯌꯥꯏꯌꯦꯅ ꯍꯥꯏꯕꯤꯌꯨ꯫ ꯇꯥꯊꯣꯠꯂꯩ ꯃꯥꯒꯤ ꯁꯦꯡꯒꯥꯎ ꯑꯗꯨ ꯌꯥꯟꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯁꯤꯃꯗꯤ ꯃꯥꯒꯤ ꯊꯥꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛꯅꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯃꯁꯦ ꯅꯨꯄꯥ ꯁꯣꯏꯗꯅ ꯀꯣꯏꯔꯝꯃꯅꯤ ꯍꯟꯗꯛ ꯃꯔꯛꯇꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯀꯟꯅ ꯇꯧꯏ꯫ ꯃꯁꯤꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯃꯌꯥꯝꯁꯨ ꯑꯁꯨꯝꯅ ꯂꯣꯏꯅ ꯈꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯆꯥꯎꯕ ꯑꯃꯗꯤ ꯇꯣꯃꯥꯜꯁꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯏ꯫ ꯆꯥꯎꯕꯅ ꯉꯁꯤꯗꯤ ꯍꯥꯏꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤꯀꯣ ꯌꯥꯝꯗ꯭ꯔꯕꯁꯨ ꯈꯤꯇ ꯑꯣꯏꯔꯕꯁꯨ ꯄꯤꯔꯛꯑꯣ ꯍꯥꯏꯌꯨ꯫ ꯇꯥ ꯆꯥꯎꯕ ꯑꯩꯗꯤꯅꯦ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤ ꯁ꯭ꯋꯥꯏ ꯌꯥꯝꯅ ꯂꯥꯎꯏꯀꯣ꯫ ꯍꯦꯔꯥ ꯅꯨꯄꯥ ꯃꯥꯟꯗꯕ ꯅꯪꯅ ꯁꯤꯡꯗꯧꯁꯨ ꯅꯠꯇꯕ ꯑꯩꯅ ꯁꯤꯡꯒꯗꯧꯗꯨꯕꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯁꯦꯜ ꯄꯤꯔꯛꯑꯕ ꯑꯩ ꯁꯦꯜ ꯁꯣꯏꯗꯅ ꯄꯥꯏꯔꯗꯕꯅꯤ꯫ ꯄꯨꯊꯣꯛꯄꯤꯅꯅꯕ ꯃꯤ ꯂꯩꯇꯗꯨꯅ ꯇꯧꯕꯅꯦꯕ ꯑꯩꯅ ꯃꯥꯡꯂꯤꯕꯁꯤ꯫ ꯇꯥꯊꯣꯠꯂꯩ ꯃꯥꯅ ꯑꯣꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯕꯅ ꯇꯣꯃꯥꯜꯗ ꯆꯠꯂꯣꯗꯣ ꯉꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ꯫ ꯇꯣꯃꯥꯜ ꯇꯟꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯥꯊꯣꯠꯂꯩ ꯃꯔꯩ ꯑꯗꯨ ꯑꯔꯩꯕ ꯃꯈꯩ ꯀꯣꯟꯁꯤꯟꯗꯨꯅ ꯃꯥꯅ ꯍꯥꯟꯅ ꯀꯩꯗꯧꯕꯒꯤ ꯑꯗꯨ ꯌꯥꯝ ꯀꯨꯏꯔꯛꯏꯅꯣ? ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯕꯅꯤ꯫ ꯑꯩ ꯉꯥꯏꯕꯕꯨ ꯋꯥꯕ꯭ꯔꯅꯤ? ꯋꯥꯕꯩ ꯅꯠꯇꯦꯗ ꯁꯨꯝ ꯍꯥꯏꯕꯅꯤ꯫ ꯊꯕꯛ ꯈꯔ ꯆꯤꯟꯕ꯫ ꯀꯔꯤ ꯊꯕꯛꯅꯣ ꯇꯥ ꯇꯣꯃꯥꯜꯅ ꯆꯤꯜꯂꯤ ꯍꯥꯏꯗꯨꯕꯣ? ꯌꯦꯟ ꯉꯥꯅꯨ ꯈꯔ ꯌꯥꯝꯅ ꯂꯣꯏꯒꯦꯅ ꯈꯜꯂꯤ꯫ ꯍꯥꯟꯅ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤꯁꯨ ꯈꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯍꯌꯦꯡꯋꯥꯏ ꯅꯪ ꯂꯥꯛꯂꯕ ꯀꯥꯟꯗ ꯑꯩꯈꯣই ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯅꯅꯕ ꯁꯦꯜꯈꯔ ꯇꯥꯟꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯇꯥꯊꯣꯠꯂꯩ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯋꯣꯏꯀꯤꯔꯣ ꯇꯥ ꯇꯣꯃꯥꯜ? ꯑꯁꯦꯡꯕꯒꯤꯅꯤ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤꯡꯉꯤ꯫ ꯑꯗꯨꯒꯤꯕꯨ ꯁꯦꯜꯒꯤ ꯋꯥꯗꯤ ꯑꯩꯉꯣꯟꯗ ꯗꯃꯥ ꯑꯃ ꯂꯩ ꯀꯩꯅꯣ꯫ ꯑꯗꯣ ꯀꯣꯟꯅꯗ꯭ꯔꯁꯨ ꯍꯥꯏꯔꯛꯑꯣ ꯑꯩ ꯄꯤꯔꯛꯀꯦ꯫ ꯀꯔꯤ ꯅꯪ ꯄꯤꯔꯛꯀꯦꯕ?
ꯑꯩ ꯄꯤꯔꯛꯀꯦ꯫ ꯑꯁ ꯐꯔꯦꯗ ꯑꯩꯗꯤ ꯈꯔ ꯋꯥꯠꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯇꯥꯊꯣꯠꯂꯩ ꯁꯦꯡꯒꯥꯎ ꯑꯗꯨꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯇꯨꯅ ꯁꯠ ꯄꯤꯔꯛꯏ ꯑꯗꯨꯒ ꯁꯦ ꯁꯤꯅ ꯈꯔ ꯃꯇꯦꯡ ꯑꯣꯏꯅꯔꯣ ꯅꯍꯥꯟꯅ ꯍꯥꯏꯔꯛꯀꯦꯗꯤ ꯍꯥꯏꯗꯦ ꯑꯩꯅ ꯑꯗꯨꯝ ꯄꯤꯔꯛꯇꯧ ꯂꯩꯔꯗꯨꯕꯨ ꯑꯗꯨꯒꯅꯦ ꯇꯥ ꯇꯣꯃꯥꯠ ꯋꯥꯠꯂꯁꯨ ꯍꯥꯏꯔꯛꯎꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯠꯇ ꯑꯣꯏꯔꯕꯅꯤ ꯀꯩꯝꯇ ꯏꯀꯥꯏꯅꯔꯣꯏꯁꯦ꯫ ꯇꯣꯃꯥꯜ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ ꯑꯗꯨꯒ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕ ꯑꯗꯨ ꯇꯥꯊꯣꯠꯂꯩ ꯑꯩ ꯆꯠꯂꯒꯦ ꯋꯥ ꯁꯤꯟꯅꯒꯗꯕ ꯌꯥꯝꯅ ꯂꯩꯍꯧꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯇꯝꯒ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯅꯪꯕꯨ ꯏꯅꯥꯛꯇ ꯌꯥꯝꯅ ꯊꯝꯅꯤꯡꯉ ꯄꯣꯠꯅꯤ꯫ ꯍꯣꯏ ꯇꯥ ꯇꯣꯃꯥꯠ ꯆꯪꯉꯣ ꯑꯩꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯞꯂꯒꯗꯕꯅꯤ꯫ ꯇꯣꯃꯥꯜ ꯁꯦꯜꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯆꯥꯎꯕ ꯃꯥꯅ ꯅꯤꯡꯖꯕꯗꯨ ꯊꯨꯡꯂꯤ ꯆꯥꯎꯕ ꯁꯦꯜ ꯑꯗꯨꯅ ꯀꯣꯟꯅꯕ ꯉꯥꯅꯨ ꯌꯦꯟ ꯃꯌꯥꯝ ꯑꯃ ꯂꯣꯏꯗꯨꯅ ꯆꯥꯎꯈꯠꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯛꯂꯤ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯂꯩꯇꯕꯅ ꯂꯣꯏꯔꯨꯔꯤꯕ ꯉꯥꯅꯨ ꯌꯦꯟ ꯃꯌꯥꯝ ꯑꯗꯨ ꯄꯥꯛꯇꯛꯅꯅ ꯂꯣꯏꯅ ꯁꯤꯔꯦ꯫ ꯆꯥꯎꯕ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯅꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯇꯥꯊꯣꯠꯂꯩ ꯂꯨꯍꯣꯡꯒꯗꯕ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯤ꯫ ꯆꯥꯎꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯇꯣꯃꯥꯜꯁꯨ ꯇꯥꯔꯤ ꯇꯣꯃꯥꯜ ꯃꯊꯥ ꯁꯥꯅ ꯇꯥ ꯆꯥꯎꯕ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤ ꯇꯥꯊꯣꯠꯂꯩꯅ ꯍꯪꯂꯛꯄꯒ ꯀꯩꯅꯣ ꯈꯨꯝꯗꯣꯏꯁꯤꯕꯣ ꯑꯩꯁꯨ ꯈꯪꯗꯦ ꯇꯣꯃꯥ ꯅꯌꯥꯝꯕ ꯇꯁꯦꯡꯅ ꯉꯥꯎꯔꯦ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯔꯨꯔꯤꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯇꯥꯊꯣꯠꯂꯩꯒꯤꯅ ꯇꯥꯊꯣꯠꯂꯩ ꯑꯣꯏꯔꯕꯁꯨ ꯃꯆꯤꯟꯖꯥꯛ ꯂꯩꯕꯒ ꯃꯤꯉꯣꯟꯗꯒꯤ ꯃꯆꯤꯠ ꯃꯆꯤꯠ ꯌꯥꯝꯅꯁꯨ ꯄꯨꯁꯤꯜꯂꯨꯔꯦ ꯃꯁꯤꯅ ꯀꯝꯗꯧꯕ ꯑꯩ ꯉꯥꯎꯔꯦ ꯇꯣꯃꯥ꯫ ꯆꯥꯎꯕ ꯇꯁꯦꯡꯅ ꯀꯞꯂꯤ ꯃꯍꯥꯛ ꯎꯄꯥꯏ ꯑꯃ ꯂꯩꯇ꯭ꯔꯦ꯫ ꯇꯣꯃꯥꯜ ꯃꯇꯧ ꯑꯗꯨꯗ ꯃꯥꯁꯨ ꯌꯦꯡꯕ ꯉꯝꯖꯗꯦ꯫ ꯇꯣꯃꯥꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯀꯔꯤꯗꯤ ꯍꯥꯏꯅꯤ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯑꯩ ꯑꯁꯦꯡꯕꯁꯦ ꯍꯥꯏꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯕꯗꯨ ꯌꯦꯡꯉꯁꯤ꯫ ꯅꯠꯇꯦ ꯇꯣꯃꯥꯜ ꯑꯩ ꯋꯥꯐꯝꯁꯦ ꯇꯥꯊꯣꯠꯂꯩꯗ ꯍꯥꯏꯕ ꯉꯝꯂꯣꯏ ꯇꯁꯦꯡꯅ ꯑꯩ ꯉꯝꯂꯣꯏ ꯑꯩ ꯃꯥꯏꯁꯦ ꯃꯥꯒꯤ ꯃꯥꯡꯗ ꯎꯠꯀꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ꯫ ꯑꯗꯨ ꯌꯥꯔꯣꯏ ꯇꯥ ꯆꯥꯎꯕ ꯑꯁꯦꯡꯕꯁꯦ ꯉꯜꯂꯤꯀꯥꯟꯗ ꯍꯥꯏꯅꯍꯧꯕꯅ ꯐꯩ ꯁꯦꯜꯗꯣ ꯑꯉꯥꯡꯁꯨ ꯅꯠꯇꯦ꯫ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯒ ꯅꯪꯅ ꯍꯥꯟꯅ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨ ꯃꯥꯒꯤ ꯄꯥꯎꯈꯨꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯈꯟꯅꯔꯁꯤ꯫ ꯐꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯇꯥꯕꯅꯤ ꯂꯣꯠꯂꯨꯗꯨꯅ ꯀꯔꯤ ꯀꯥꯟꯅꯒꯅꯤ꯫ ꯇꯣꯃꯥꯜ ꯅꯪꯅ ꯏꯌꯥꯝꯕꯒꯤ ꯍꯣꯠꯅꯕꯤꯔꯤꯕꯁꯦ ꯅꯌꯥꯝꯕꯅ ꯄꯨꯟꯁꯤ ꯑꯁꯤꯒꯤ ꯀꯥꯎꯔꯣꯏ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯪꯕꯨꯁꯨ ꯌꯥꯝꯅ ꯆꯦꯟꯅꯩ꯫ ꯐꯔꯦꯁꯦ ꯇꯥ ꯆꯥꯎꯕ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯑꯩꯅ ꯊꯣꯛꯄ ꯍꯥꯏꯅꯔꯒꯦ꯫ ꯇꯣꯃꯥꯜ ꯆꯥꯎꯕꯕꯨ ꯊꯤꯟꯖꯤꯟꯕꯤꯔꯝꯗꯨꯅ ꯇꯥꯊꯣꯠꯂꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯇꯥꯊꯣꯠꯂꯩ ꯃꯥꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯊꯣꯔꯛꯏ꯫ ꯀꯩ ꯂꯩꯔꯒꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯑꯃꯨꯛ ꯀꯧꯊꯣꯔꯛꯏꯁꯤꯕꯣ꯫ ꯇꯣꯃꯥꯜ ꯅꯨꯡꯉꯥꯏꯇꯅ ꯇꯥꯊꯣꯠꯂꯩ ꯑꯩꯁꯦ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯒꯗꯕꯗꯣ ꯁꯠ ꯁꯠ ꯍꯥꯏꯌꯣ ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯣ ꯅꯃꯥꯏ ꯅꯨꯃꯤꯠꯀꯥꯁꯦ ꯏꯃꯪ ꯃꯩꯁꯤꯕꯣ꯫ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩꯁꯦ ꯑꯣꯟꯊꯣꯛꯄ ꯊꯕꯛ ꯑꯃ ꯇꯧꯔꯕ ꯋꯥꯐꯝꯁꯦ ꯅꯪꯉꯣꯟꯗ ꯍꯧꯗꯣꯛꯄꯁꯨ ꯉꯝꯗ꯭ꯔꯤ꯫ ꯇꯥ ꯇꯣꯃꯥꯜ ꯑꯩꯁꯦ ꯅꯪꯒꯤ ꯇꯥꯊꯣꯠꯂꯩꯅꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯦꯛꯇ ꯍꯥꯏꯌꯨ ꯑꯩꯅ ꯌꯥꯔꯣꯏꯗꯕꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯇꯣꯃꯥꯜ ꯇꯥꯊꯣꯠꯂꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯥꯏꯗ ꯌꯥꯗꯗꯨꯅ ꯋꯥꯔꯝ ꯄꯨꯝꯕ ꯍꯥꯏꯔꯛꯏ꯫ ꯇꯥꯊꯣꯠꯂꯩ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯤ ꯇꯥꯊꯣꯠꯂꯩ ꯁꯥꯎꯅ ꯀꯔꯤ ꯑꯁꯨꯛ ꯌꯥꯝ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯅꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯑꯩꯕꯨ ꯁꯥꯟꯅꯔꯤꯕ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯒꯤ ꯁꯦꯜ ꯃꯥꯡꯕ ꯌꯥꯔꯣꯏ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯍꯧꯖꯤꯛꯃꯛ ꯈꯨꯗꯛꯁꯤꯗ ꯑꯩꯒꯤ ꯁꯦꯜ ꯑꯗꯣ ꯁꯤꯡꯒꯗꯕꯅꯤ꯫ ꯅꯠꯇꯦ ꯇꯥꯊꯣꯠꯂꯩ ꯇꯥ ꯆꯥꯎꯕꯁꯨ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯨꯗ ꯇꯧꯕꯅꯤ ꯅꯪꯒꯤ ꯁꯦꯜꯁꯨ ꯍꯥꯟꯅꯒꯤ ꯈꯔꯁꯨ ꯂꯩꯕ ꯃꯥꯜꯂꯦ ꯑꯗꯨꯅꯅꯤ ꯅꯪ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥ ꯌꯦꯡꯉꯨ꯫ ꯀꯔꯤꯒꯤ ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯀꯔꯤꯒꯨꯝꯕ ꯁꯦꯜ ꯑꯗꯣ ꯁꯤꯡꯕ ꯍꯧꯖꯤꯛ ꯉꯝꯃꯣꯏ ꯍꯥꯏꯔꯒꯅ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯣ ꯀꯔꯤꯒꯨꯝꯕ ꯃꯁꯤꯡ ꯉꯝꯂꯕ ꯑꯩ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯂꯧꯔꯣꯏ ꯁꯦ ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯄꯥꯏꯌꯨ꯫ ꯇꯣꯃꯥꯜ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯃꯃꯥꯏꯗꯨ ꯂꯨꯞꯊꯗꯨꯅ ꯂꯩ꯫ ꯇꯥꯊꯣꯠꯂꯩ ꯑꯃꯨꯛꯁꯨ ꯁꯥꯎꯅ ꯇꯥ ꯇꯣꯃꯥꯜ ꯅꯪ ꯉꯝꯗ꯭ꯔꯦꯁꯤꯔꯣ ꯐꯔꯦ ꯉꯝꯗ꯭ꯔꯕꯗꯤ ꯁꯦꯜꯗꯣ ꯄꯤꯔꯛꯑꯣ ꯑꯩꯗꯤꯅꯦ ꯇꯥ ꯆꯥꯎꯕꯅ ꯂꯧꯈꯤꯕ ꯅꯠꯇꯦ ꯇꯥ ꯇꯣꯃꯥꯜꯅ ꯂꯧꯈꯤꯕꯅꯤ ꯇꯥ ꯇꯣꯃꯥꯜꯅ ꯁꯤꯡꯒꯗꯕꯅꯤ꯫ ꯇꯣꯃꯥꯜ ꯃꯥꯁꯨ ꯃꯉꯣꯟꯗ ꯇꯥꯏꯅꯁꯜꯂꯛꯄ ꯑꯗꯨꯗ ꯃꯀꯣꯛ ꯉꯥꯎꯔꯛꯏ ꯁꯦꯜꯗꯨ ꯃꯥꯅ ꯁꯤꯡꯕꯁꯨ ꯉꯝꯂꯣꯏ꯫ ꯇꯣꯃꯥꯜ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯇꯥꯊꯣꯠꯄꯨ ꯆꯦꯟꯕꯗ ꯇꯥꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯇꯥꯊꯣꯠꯂꯩꯅ ꯉꯝꯗꯨꯅ ꯑꯅꯤꯁꯤ ꯆꯦꯟꯈ꯭ꯔꯦ꯫ ꯇꯣꯃꯥꯜ ꯃꯥꯗꯤ ꯇꯁꯦꯡꯅ ꯇꯥꯊꯣꯠꯂꯩꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯄꯥꯝꯗꯕ ꯍꯩꯅꯗꯕ ꯃꯤꯁꯛ ꯑꯗꯨ ꯊꯨꯡꯅꯤ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯋꯥ ꯋꯥ ꯂꯥꯎꯅꯩ ꯃꯔꯨꯞ ꯍꯧꯒꯠꯄꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯇꯥꯊꯣꯠꯂꯩ ꯇꯣꯃꯥꯜꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ꯫